ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯁꯤ ꯏꯕꯦꯇꯣꯝꯕꯤꯒꯤ ꯃꯁꯨꯅꯨꯄꯥ ꯑꯍꯜ ꯐꯪꯖꯕꯒꯤ ꯏꯄꯥꯟ ꯊꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯃꯨꯛꯇ ꯑꯣꯏꯕ ꯃꯁꯨꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯔꯥꯎꯈꯤꯕ ꯑꯁꯤꯗꯤ ꯀꯔꯤꯅꯣ? ꯂꯣꯏꯔꯦ, ꯍꯥꯏꯕꯗꯒ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯃꯍꯥꯛꯀꯤ ꯍꯔꯥꯎꯕ ꯑꯁꯤꯗꯤ꯫ ꯃꯤ ꯈꯨꯗꯤꯡꯗ ꯍꯦꯛ ꯄꯥꯎ ꯇꯝꯃꯤ, ꯍꯣ ꯏꯁꯨꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦꯗꯅ, ꯀꯌꯥ ꯅꯨꯡꯉꯥꯏ ꯈꯪꯂꯕ꯭ꯔꯥ? ꯍꯩ, ꯏꯄꯥꯟꯒ ꯆꯥꯎꯅ ꯇꯧꯗꯣꯏꯅꯤ, ꯅꯣꯏꯅꯦ ꯁꯣꯏꯕ ꯂꯥꯛꯄ ꯌꯥꯔꯣꯏ, ꯆꯥꯛ ꯇꯧꯗꯣꯏꯅꯤ, ꯉꯟꯇꯥꯅ ꯅꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯍꯨꯞꯅꯅꯦ ꯍꯦꯛꯇ ꯂꯥꯛꯀꯗꯕꯅꯤꯀꯣ, ꯁꯣꯏꯕ ꯂꯥꯛꯄ ꯌꯥꯔꯣꯏꯍꯦ, ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯒꯅꯤ? ꯍꯣ ꯏꯅꯦ, ꯆꯥꯛ ꯈꯛꯇꯔꯣ ꯍꯥꯏꯁꯦ ꯇꯧꯗꯣꯏꯁꯦ? ꯑꯇꯩ ꯑꯇꯩꯗꯤ ꯀꯔꯤꯝꯇ ꯇꯧꯔꯣꯏꯗ꯭ꯔꯣ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯕꯨꯗꯤ ꯂꯥꯏꯒꯤ ꯑꯣꯏꯅ ꯈꯦꯔ ꯇꯧꯅꯤꯌꯦ꯫ ꯍꯩꯃꯥ, ꯑꯗꯨꯗꯤ ꯃꯗꯨ ꯈꯔ ꯌꯥꯝꯅ ꯇꯧ ꯀꯩꯅꯣ? ꯑꯩꯗꯤ ꯈꯦꯔꯅ ꯍꯦꯟꯅ ꯄꯥꯝꯖꯩ, ꯅꯣꯏꯒꯤ ꯆꯥꯛ ꯀꯥꯏꯗꯨꯗꯤ ꯆꯥꯗ꯭ꯔꯕꯁꯨ ꯃꯌꯥꯏ꯫ ꯍꯩ ꯍꯩ, ꯆꯥꯛꯇꯤ ꯁꯣꯏꯕ ꯌꯥꯔꯣꯏ, ꯅꯈꯣꯏꯅ ꯑꯄꯥꯝꯕꯈꯩꯗꯣ ꯂꯣꯏꯅ ꯍꯦꯛ ꯇꯧꯗꯣꯏꯅꯤ꯫ ꯍꯩ, ꯐꯝꯕꯥꯛ ꯀꯨꯝꯍꯩ ꯑꯃꯁꯨꯅꯦ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯕꯅꯦ, ꯈꯪꯗꯦ ꯈꯨꯌꯧꯅꯒꯗꯕ ꯃꯥꯜꯂꯦ꯫ ꯑꯦ, ꯇꯧꯁꯤ ꯀꯩꯅꯣ ꯏꯅꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤ, ꯑꯩꯗꯤ ꯃꯃꯥꯡ ꯐꯝꯂꯒ ꯌꯦꯡꯒꯦ ꯑꯃꯨꯛꯇ꯫ ꯇꯧꯁꯤ ꯏꯅꯦ, ꯍꯥꯏꯕ ꯉꯝꯗꯦ, ꯑꯗꯨꯕꯨꯅꯦ ꯅꯈꯣꯏ ꯁꯣꯏꯗꯅꯗꯤ ꯂꯥꯛꯎ ꯍꯩ꯫ ꯏꯅꯦꯅꯦ ꯄꯥꯎ ꯃꯊꯪ ꯃꯊꯪ ꯍꯥꯏꯒꯗꯕ ꯋꯥꯠꯂꯤ, ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ ꯏꯅꯦ꯫ ꯏꯅꯦꯁꯦ ꯍꯔꯥꯎꯃꯟꯗꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦꯀꯣ, ꯍꯥꯟꯅꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ, ꯅꯁꯨ ꯅꯨꯄꯥꯗ ꯉꯥꯎꯈ꯭ꯔꯦꯀꯣ꯫ ꯃꯍꯩ ꯂꯥꯛꯄ ꯍꯧꯅꯔꯦ ꯂꯩꯁꯥꯕꯤ ꯈꯔ ꯃꯧ ꯅꯍꯥ ꯈꯔꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯁꯦꯝꯕ ꯌꯥꯎꯁꯤꯜꯂꯤ꯫ ꯏꯕꯦꯇꯣꯝꯕꯤꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ, ꯑꯩꯒꯌꯥꯝꯆꯥ ꯀꯔꯤ ꯋꯥꯠꯂꯤ? ꯍꯥꯎꯅ ꯊꯨꯝꯅ ꯇꯧꯁꯤꯀꯣ, ꯆꯣꯞꯄ ꯂꯥꯛꯄ ꯌꯥꯄꯣꯟꯇꯦ, ꯑꯔꯥꯛꯄ ꯃꯤ ꯃꯈꯩꯅꯦ ꯃꯕꯨꯛ ꯊꯟꯅ ꯂꯣꯏꯅ ꯄꯤꯖꯈꯤꯗꯣꯏꯅꯤ꯫ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯕꯁꯨ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯏꯅꯦ ꯌꯥꯅꯤꯗ, ꯑꯁꯨꯛ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯜꯂꯕ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯋꯥꯠꯇ꯭ꯔꯦꯗ꯫ ꯃꯤꯗꯤ ꯑꯌꯥꯝꯕꯅꯕꯨ ꯂꯥꯛꯄ ꯍꯧꯅꯔꯦ, ꯆꯥꯛ ꯏꯟꯁꯥꯡ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯅꯦ? ꯉꯥ ꯊꯣꯡꯕꯁꯦ ꯃꯍꯤ ꯈꯔ ꯀꯪꯁꯤꯟꯍꯟꯒꯦ ꯇꯧꯔꯤ, ꯑꯗꯨꯒ ꯁꯤꯡꯖꯨ ꯑꯁꯤꯃ ꯇꯣꯠꯇ꯭ꯔꯤ, ꯑꯗꯨꯒ ꯌꯥꯔꯅꯤ꯫ ꯍꯣꯏ, ꯉꯟꯅ ꯆꯥꯅꯕ ꯇꯧꯁꯤ, ꯃꯤꯒꯤ ꯊꯧꯗꯣꯛ ꯆꯠꯄꯗ ꯕꯥꯔꯣ ꯇꯤꯔꯣ ꯇꯥꯗ꯭ꯔꯤꯐꯥꯎ ꯆꯥꯛ ꯆꯥꯗꯕꯒꯤ ꯍꯩꯅꯕꯤꯗꯣ ꯑꯩ ꯃꯗꯨ ꯄꯥꯝꯗꯦ꯫ ꯑꯩꯒꯤ ꯋꯥꯗꯤ ꯁꯦ ꯉꯟꯅ ꯆꯥꯊꯣꯛꯄ, ꯑꯗꯨꯒꯅꯦ ꯉꯟꯅ ꯂꯣꯏꯁꯤꯟꯕ꯫ ꯍꯣꯏꯅꯦ, ꯀꯩꯁꯨ ꯀꯨꯏꯔꯔꯣꯏꯗ, ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ, ꯑꯁꯣꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ, ꯏꯃꯥꯕꯣ, ꯏꯅꯦꯅ ꯑꯁꯣꯝꯗ ꯀꯧꯍꯧꯔꯤꯌꯦ꯫ ꯍꯥ, ꯀꯗꯣꯝꯗ ꯍꯥꯏꯕꯅꯣ? ꯏꯃꯨꯡꯗ ꯏꯅꯝꯃꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯕꯅꯦ꯫ ꯍꯣꯏ, ꯆꯪꯂꯒꯦ꯫ ꯍꯩ ꯂꯩꯁꯥꯕꯤ ꯁꯥ, ꯅꯈꯣꯏꯅ ꯁꯤꯡꯖꯨ ꯑꯁꯣꯏꯕ ꯐꯧꯗꯣꯛꯈꯤꯕꯗꯥꯏ, ꯃꯗꯨ ꯄꯨꯁꯤꯜꯂꯛꯂꯒ ꯑꯩꯒꯌꯥꯝꯆꯥꯗ ꯄꯤꯁꯤꯜꯂꯨ, ꯁꯤꯡꯖꯨ ꯁꯦꯝꯍꯜꯂꯨ꯫ ꯍꯣꯏ ꯏꯅꯦ, ꯃꯤ ꯑꯌꯥꯝꯕ ꯊꯨꯡꯂꯕꯅꯤꯀꯣ꯫ ꯃꯆꯤꯟꯗꯨꯗ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯍꯥꯏꯅꯩ, ꯃꯤꯕꯨ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯇꯧꯔꯤꯁꯤ, ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯦꯕꯥꯎ ꯆꯠꯂꯕꯅꯣ ꯈꯪꯗꯦ, ꯂꯥꯛꯂꯤꯈꯩ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯦ ꯍꯥꯏꯕ꯫ ꯍꯣ, ꯑꯗꯨꯕꯨꯗꯤ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯗꯅ ꯀꯩꯅꯣ ꯃꯥꯅ ꯍꯔꯥꯎꯖꯕꯗꯣ? ꯃꯁꯨ ꯑꯁꯤ ꯍꯦꯛ ꯐꯪꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯈ꯭ꯔꯦ ꯃꯍꯥꯛꯅ ꯀꯅꯥꯒꯤ ꯂꯩꯀꯥꯏ ꯑꯁꯤꯃ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯅ ꯆꯦꯕꯥꯎ ꯆꯦꯟꯕ, ꯍꯔꯥꯎꯕꯅꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯃꯥ ꯀꯩꯅꯣ? ꯑꯗꯨꯕꯨꯗꯤ ꯍꯔꯥꯎ ꯇꯥꯕꯅꯤ, ꯁꯦꯜꯅꯒ ꯄꯥꯏꯔꯦ, ꯀꯌꯥꯗ ꯃꯆꯨ ꯇꯥꯅ ꯁꯤꯜꯂꯦ ꯌꯦꯡꯉꯨꯅꯦ, ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ, ꯃꯊꯦꯜꯀꯁꯨ ꯌꯥꯝꯅ ꯌꯥꯝꯃꯤ ꯍꯥꯏꯔꯤꯌꯦ꯫ ꯀꯔꯤꯕꯨꯅꯤ ꯍꯥꯏꯒꯦꯅꯦ? ꯑꯩꯗꯤꯅꯦ ꯉꯔꯥꯡꯁꯦ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯆꯥꯛꯀ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯈꯤꯗꯦ꯫ ꯍꯣ, ꯃꯣꯏꯅ ꯍꯥꯏꯅꯕꯗ ꯉꯥ ꯇꯣꯏꯅ ꯊꯣꯡꯕ, ꯁꯥꯔꯦꯡ ꯊꯣꯡꯕ, ꯑꯇꯥꯎꯕ ꯊꯣꯡꯕ, ꯉꯥꯔꯤꯡꯈꯥ ꯉꯧꯕ, ꯆꯒꯦꯝ ꯄꯣꯝꯕ, ꯑꯇꯩ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯅꯤꯗ꯫ ꯑꯁ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗ꯫ ꯑꯩꯗꯤ ꯆꯥꯛꯁꯦ ꯍꯧꯖꯤꯛ ꯈꯪꯂꯥꯝ ꯍꯦꯛ ꯂꯥꯝꯃꯛꯑꯦ ꯍꯥꯏꯕ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ? ꯅꯪꯇ ꯅꯠꯇꯦꯍꯦ, ꯉꯁꯥꯏꯗꯒꯤ ꯁꯤꯗ ꯐꯝꯕꯗ ꯏꯟꯁꯥꯡ ꯃꯅꯝ ꯅꯨꯡꯁꯤꯕ ꯄꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯁꯦ ꯅꯝꯗ꯭ꯔꯣ? ꯄꯨꯛꯀꯁꯦ ꯒꯣꯔꯣ ꯈꯣꯡꯂꯕꯅꯤ ꯑꯩ꯫ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯌꯦꯡꯂꯒ, ꯀꯌꯥꯝꯕꯨ ꯋꯥꯠꯂꯤꯕꯖꯥꯠꯅꯣꯅꯦ ꯆꯥꯛ ꯂꯣꯏꯗꯧꯕ? ꯂꯣꯏꯖꯔꯛꯑꯁꯅꯤ ꯀꯩꯗꯧꯒꯦ, ꯍꯣꯔꯦꯟꯗꯤ ꯍꯥꯏꯁꯤꯅꯤ, ꯑꯩꯅ ꯆꯥꯒꯗꯕ ꯃꯌꯥꯝꯗꯣ ꯌꯦꯡꯉꯨ, ꯑꯣꯛꯇ꯭ꯔꯤ ꯍꯥꯏꯗꯅ ꯐꯅꯌꯥꯝ ꯆꯥꯒꯗꯕꯅꯤ꯫ ꯍꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯅꯥꯅ ꯍꯦꯟꯅ ꯌꯥꯝꯅ ꯆꯥꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯍꯣ, ꯌꯦꯡꯅꯁꯦ꯫ ꯁꯣꯝꯗꯅ ꯁꯪꯒꯣꯏ ꯃꯅꯤꯡ ꯑꯗꯨꯗꯅꯤ ꯑꯔꯨꯕꯤ ꯆꯞ ꯑꯃꯨꯛ ꯂꯦꯞꯄꯤ, ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯂꯩꯗꯨꯅ ꯌꯦꯡꯉꯤ, ꯑꯃꯨꯛ ꯃꯆꯤꯟꯗꯨꯗ ꯍꯥꯏꯖꯩ, ꯑꯩꯕꯨ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯁꯤꯔꯅꯦ? ꯃꯤꯅ ꯑꯃꯨꯛ ꯎꯈ꯭ꯔꯒ ꯅꯠꯇꯦ ꯑꯩꯕꯨ, ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯆꯥꯛ ꯆꯥꯕꯒꯤ ꯊꯧꯔꯥꯡ ꯇꯧꯕ ꯁꯣꯏꯗꯅ ꯍꯧꯔꯛꯂꯅꯤ, ꯍꯧꯖꯤꯛ ꯍꯥꯏꯍꯧꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗ ꯑꯩ꯫
ꯀꯩꯗꯧꯋꯦꯒꯤꯁꯤꯕꯨ ꯍꯧꯖꯤꯛ ꯏꯀꯥꯏꯕ ꯈꯥꯡꯂꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯏꯟꯁꯥꯡ ꯍꯥꯎꯗꯣꯏꯅꯤ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯨꯕꯤ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯥꯛ ꯊꯣꯡꯕꯅꯤ ꯑꯔꯨꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯩꯌꯥꯝꯆꯥ ꯉꯥ ꯊꯣꯡꯕꯗꯣ ꯁꯤꯗ ꯁꯤꯒꯤ ꯆꯦꯔꯪ ꯃꯆꯥꯁꯤꯗ ꯈꯖꯤꯛꯇ ꯍꯥꯞꯄꯤꯔꯛꯎꯕ ꯆꯦꯔꯪꯁꯤꯗ ꯂꯩꯔꯦ ꯍꯥꯏꯔꯒ ꯂꯪꯁꯤꯜꯂꯤ ꯀꯩꯌꯥꯝꯆꯥꯗꯨ ꯆꯞ ꯂꯦꯞꯂꯒ ꯍꯥꯏꯁꯤꯕꯨ ꯌꯨꯝꯕꯨꯅꯗꯤ ꯏꯟꯁꯥꯡ ꯅꯨꯡꯕꯤꯁꯦ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯂꯒ ꯄꯤꯒꯅꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯏꯆꯦ ꯏꯕꯦꯇꯣꯝꯕꯤꯗ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯝꯂꯕꯅꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯏꯃꯨꯡ ꯑꯁꯤꯒ ꯑꯩꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤꯅꯤ ꯁꯥꯒꯩ ꯄꯨꯟꯗꯦ ꯍꯥꯏꯕꯇꯅꯤ ꯏꯃꯨꯡ ꯑꯃꯇꯅꯤ ꯀꯩꯗꯧꯔꯒꯦ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁꯦ ꯑꯗꯨꯗ ꯈꯖꯤꯛꯇ ꯍꯦꯛ ꯍꯥꯞꯂꯛꯎꯕ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕ ꯑꯩꯅꯦ ꯏꯆꯦꯗ ꯐꯖꯅ ꯍꯥꯏꯔꯝꯂꯕꯅꯤ ꯍꯣꯏ ꯍꯥꯏꯔꯝꯂꯕꯗꯤ ꯍꯥꯞꯄꯛꯑꯒꯦ ꯍꯥꯏꯗꯨꯅ ꯆꯦꯔꯪꯗꯨ ꯈꯨꯟꯗꯨꯅ ꯃꯈꯨꯠꯇ ꯈꯥꯕꯩ ꯄꯥꯏ ꯉꯥ ꯊꯣꯡꯕꯗꯨ ꯍꯥꯞꯄ ꯍꯧꯏ ꯑꯔꯨꯕꯤ ꯃꯊꯃꯣꯏꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯇꯁ ꯀꯝꯗꯧꯏ ꯑꯩꯅ ꯉꯝꯂꯤꯗꯅ ꯍꯥꯞꯂꯦ ꯍꯥꯏꯕ ꯑꯩꯌꯥꯝꯆꯥ ꯈꯥꯕꯩ ꯃꯆꯥ ꯑꯃꯇꯪꯒ ꯍꯦꯜꯂꯛꯎ ꯀꯩꯗꯧꯒꯦ ꯑꯩꯗꯤꯅꯦ ꯉꯥ ꯊꯣꯡꯕꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦ ꯈꯥꯕꯩ ꯃꯆꯥ ꯑꯃꯇꯪꯅꯤꯀꯣ ꯍꯦꯟꯗꯣꯏꯁꯦ ꯌꯥꯝꯅꯒ ꯍꯥꯏꯔꯣꯏꯗ ꯑꯃꯨꯛ ꯍꯥꯞꯇꯨꯅ ꯍꯥꯏꯔꯛꯏ ꯁꯤ ꯌꯥꯔꯗ꯭ꯔꯥ ꯌꯥꯔꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯌꯥꯔꯅꯤ ꯑꯩꯌꯥꯝꯆꯥ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯑꯩꯌꯥꯝꯆꯥ ꯄꯣꯂꯥꯡꯁꯤꯗ ꯌꯥꯎꯔꯤꯕ ꯉꯥ ꯑꯇꯥꯎꯕꯁꯦ ꯌꯥꯝꯗꯕꯤ 3, 4, 5 ꯆꯦꯔꯪꯗꯨꯗ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯔꯛꯑꯣ ꯏꯀꯥꯏꯕ ꯈꯪꯗꯈꯩ ꯆꯥꯍꯧꯔꯒ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ ꯅꯨꯄꯥꯗꯨꯅ ꯁꯤꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯕꯣ ꯉꯥ ꯑꯇꯥꯎꯕꯁꯦ ꯃꯤ ꯃꯁꯤꯡꯗꯪꯅꯤ ꯍꯥꯏ ꯑꯃꯨꯛ ꯀꯣꯟꯅꯗ꯭ꯔꯗꯤ ꯍꯥꯏꯖꯤꯜꯂꯤꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯌꯥꯝꯆꯥ ꯃꯈꯣꯏꯅ ꯉꯁꯥꯏ ꯉꯥ ꯇꯥꯎꯅꯕ ꯁꯦꯝꯈꯤꯕꯗꯣ ꯑꯩ ꯎꯍꯧꯔꯤꯕꯅꯤ ꯃꯇꯨꯝ 20-30ꯗꯤ ꯍꯦꯟꯈꯤꯕꯅꯤ ꯑꯩꯅ ꯏꯆꯦ ꯇꯣꯝꯕꯤꯗ ꯐꯖꯅ ꯍꯥꯏꯔꯝꯂꯕꯅꯦ ꯏꯆꯦ ꯏꯕꯦꯇꯣꯝꯕꯤꯁꯦ ꯑꯩꯒꯤ ꯀꯅꯥꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯌꯥꯝꯗꯕꯤ 5-6ꯇ ꯁꯠ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯛꯑꯣ ꯑꯩꯌꯥꯝꯆꯥ ꯈꯔ ꯊꯧꯔꯣ ꯀꯩꯗꯧꯒꯦ ꯃꯤꯅ ꯑꯃꯨꯛ ꯎꯈ꯭ꯔꯒ ꯑꯩꯅ ꯂꯣꯏꯅ ꯍꯣꯟꯕ ꯃꯥꯟꯈ꯭ꯔꯅꯤ ꯁꯠꯐꯠ ꯁꯦ ꯍꯦꯛꯇ ꯗꯣꯛ ꯍꯥꯞꯆꯤꯜꯂꯣ ꯀꯩꯗꯧꯔꯒꯦ ꯃꯤ ꯑꯩꯅ ꯏꯆꯦꯗ ꯍꯥꯏꯔꯝꯂꯕꯅꯦ ꯍꯥꯏꯕ ꯑꯩꯌꯥꯝꯆꯥ ꯃꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯄꯣꯂꯥꯡꯗ ꯌꯥꯎꯔꯤꯕ ꯉꯥ ꯑꯇꯥꯎꯕꯗꯨ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯤ ꯑꯔꯨꯕꯤ ꯃꯃꯤꯠꯇ ꯂꯥꯎꯊꯣꯛꯇꯨꯅ ꯑꯩꯌꯥꯝꯆꯥꯒꯤꯗꯣ 5 ꯈꯛꯇ ꯃꯥꯜꯂꯤ 6 ꯁꯨꯍꯜꯂꯣ ꯑꯃꯒ ꯀꯣꯛ ꯍꯥꯞꯄꯤꯔꯛꯑꯣ ꯀꯩꯅꯣ ꯐꯅꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯍꯣ ꯁꯨꯔꯕꯅꯤ 6 ꯁꯨꯔꯕꯅꯤ ꯌꯥꯔꯤꯁꯦ ꯑꯩꯌꯥꯝꯆꯥꯇꯅꯤꯀꯣ ꯑꯩꯌꯥꯝꯆꯥꯗꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯃꯕꯨꯛꯅ ꯃꯕꯨꯛ ꯐꯔꯤꯕ ꯑꯩꯌꯥꯝꯆꯥꯇꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯅꯥꯀꯜ ꯈꯔ ꯑꯣꯏꯔꯞꯅ ꯂꯦꯞꯇꯨꯅ ꯆꯥꯏꯕꯤꯅ ꯌꯦꯡꯂꯤ ꯑꯔꯨꯕꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯥꯅ ꯍꯦꯟꯅ ꯈꯪꯉꯤ ꯃꯃꯤꯠꯇꯨꯅ ꯎꯔꯗꯨꯅ ꯍꯥꯏꯖꯩ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ ꯏꯁ ꯄꯨꯖꯥꯔꯤ ꯅꯨꯄꯥ ꯑꯁꯤꯗ ꯅꯣꯛꯁꯤꯟꯅꯗꯅ ꯉꯥ ꯃꯇꯨꯝ ꯑꯃꯒ ꯍꯥꯞꯄꯛꯈꯣ ꯀꯥꯏꯅ ꯍꯥꯞꯈ꯭ꯔꯦꯕ ꯀꯌꯥꯗꯅꯣ ꯌꯦꯡꯉꯣ ꯍꯥꯏꯕꯁꯦ ꯇꯥꯠ ꯀꯌꯥꯗ ꯍꯩꯔꯤꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯣ ꯑꯁ ꯃꯥꯒꯤ ꯃꯇꯧꯁꯤ ꯎꯔꯒ ꯑꯩ ꯈꯣꯏꯗꯧꯁꯤ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯀꯗꯧꯔꯤꯗ ꯆꯦꯔꯪ ꯑꯁꯤꯗ ꯉꯥ ꯊꯣꯡꯕꯁꯨ ꯍꯥꯞꯈ꯭ꯔꯕ ꯉꯥ ꯑꯇꯥꯎꯕꯁꯨ ꯍꯦꯛꯇ 5-6 ꯍꯥꯞꯈ꯭ꯔꯕ ꯃꯥ ꯃꯉꯥꯏꯔꯤꯅꯦ ꯅꯨꯡꯉꯥꯏꯔꯤꯁꯦ ꯅꯣꯛꯇꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯌꯣꯝ ꯑꯁꯤꯃ ꯄꯥꯏꯔꯕꯅꯤꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯆꯥꯏꯕꯤꯅꯤ ꯀꯩꯁꯨ ꯂꯩꯇꯕ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯤꯡꯕ ꯀꯥꯏꯗꯤ ꯈꯛ ꯌꯥꯔꯣꯏ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯗ ꯍꯦꯟꯖꯩ ꯑꯩ ꯇꯧꯒꯦꯕ ꯅꯍꯥꯟꯁꯨ ꯏꯅꯦ ꯊꯒꯣꯏ ꯍꯣꯏꯒꯤ ꯐꯤꯔꯣꯏ ꯀꯠꯄꯗ ꯃꯥꯅ ꯍꯦꯛꯇ ꯉꯥ ꯆꯥꯛ ꯑꯊꯣꯡꯕꯗꯣ ꯇꯨꯃꯤꯟꯅ ꯅꯥꯀꯜꯗꯒꯤ ꯌꯦꯞꯈꯤꯕ ꯃꯗꯨ ꯑꯩ ꯎꯍꯧꯔꯤꯕꯅꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯇꯩ ꯊꯧꯗꯣꯛꯁꯤꯡꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯌꯦꯞꯇꯅ ꯄꯨꯔꯤꯕꯁꯦ ꯃꯁꯤꯡ ꯐꯅ ꯌꯥꯝꯂꯕꯅꯤ ꯇꯧꯒꯦ ꯌꯥꯝꯅ ꯇꯧꯔꯤꯕꯅꯦꯕ ꯃꯥꯒꯤꯁꯦ ꯀꯌꯥꯗ ꯆꯣꯞꯂꯤꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯣ ꯍꯥꯏꯕ ꯍꯥꯏꯁꯤꯅꯤ ꯑꯩꯉꯣꯟꯗꯒꯤꯗꯤ ꯅꯪ ꯁꯨꯛꯍꯦꯟ ꯍꯦꯜꯂꯂꯣꯏ ꯅꯕꯤ ꯑꯃ ꯑꯩꯈꯣꯏꯅ ꯇꯧꯕꯗꯤ ꯃꯇꯥꯡ ꯇꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯇꯧꯕ ꯌꯥꯕ ꯃꯐꯝꯗ ꯇꯧꯕꯅꯤ ꯃꯥꯒꯤꯁꯤꯗꯤ ꯃꯁꯤ ꯅꯠꯇ꯭ꯔꯦꯕ ꯍꯦꯛ ꯊꯧꯗꯣꯛ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯌꯨꯝꯗ ꯄꯨꯅꯕ ꯌꯦꯐꯧꯅꯕ ꯍꯣꯠꯅꯕ ꯅꯪꯇꯅꯗꯤ ꯉꯝꯍꯜꯂꯣꯏ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯩꯁꯨ ꯂꯧꯅꯤ ꯍꯦꯛꯇ ꯀꯣꯠꯀꯦꯕ ꯌꯨꯝꯗ ꯄꯨꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯏꯆꯥ ꯏꯋꯥꯒ ꯄꯨꯟꯅ ꯆꯥꯅꯤ ꯃꯥꯅ ꯀꯔꯤ ꯑꯣꯏꯔꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯏꯕꯤ ꯄꯔꯞ ꯆꯥꯛ ꯊꯣꯡꯐꯝ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯩꯌꯥꯝꯆꯥ ꯑꯁꯣꯝꯗ ꯍꯤꯗꯥꯛ ꯊꯛꯄ ꯀꯥꯡꯕꯨꯅ ꯆꯥꯅꯕ ꯀꯩꯅꯣ ꯈꯔꯇꯪꯒ ꯄꯤꯔꯛꯎ ꯍꯥꯏꯔꯤ ꯉꯥꯏꯍꯧꯔꯦ ꯑꯃꯨꯛꯇ ꯁꯦꯝꯕꯤꯔꯛꯎꯕ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛ ꯋꯥꯏꯗ ꯄꯨꯈꯤꯕꯗꯥꯏꯅꯦ ꯃꯐꯝ ꯍꯦꯛ ꯌꯧꯕꯒ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯄꯗ ꯍꯤꯗꯥꯛ ꯌꯥꯎꯗꯕ ꯌꯥꯗ꯭ꯔꯦꯗꯣ ꯅꯨꯄꯥ ꯑꯌꯥꯝꯕ ꯍꯤꯗꯥꯛ ꯂꯣꯏꯅ ꯄꯥꯝꯅꯩ ꯂꯣꯏꯅ ꯊꯛꯅꯩ ꯑꯁꯣꯝꯗ ꯂꯩꯍꯧꯔꯤꯕ ꯍꯤꯗꯥꯛ ꯊꯛꯄ ꯅꯨꯄꯥ ꯃꯌꯥꯝꯗꯣ ꯀꯩꯅꯣ ꯐꯠ ꯂꯣꯏꯈꯤꯕꯖꯥꯅꯤ ꯃꯈꯣꯏꯗꯒꯤ ꯈꯥꯏꯕꯗ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡꯁꯤꯡꯁꯦ ꯇꯪꯈꯥꯏ ꯑꯃꯗꯤ ꯂꯣꯏꯔꯝꯃꯅꯤ ꯃꯁꯤꯗ ꯆꯥꯏꯕꯤꯅ ꯍꯥꯏꯐꯦꯠ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯟꯗꯛꯅ ꯑꯔꯣꯏꯕ ꯑꯣꯏꯔꯁꯅꯤ ꯁꯤꯗꯒꯤ ꯃꯈꯥ ꯇꯥꯎ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯅ ꯊꯣꯛꯄ ꯍꯦꯛꯇ ꯉꯥꯡꯂꯝꯒꯦ
ꯑꯁꯨꯛ ꯋꯥꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯣꯡ ꯊꯥꯛ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯍꯤꯗꯥꯛ ꯊꯛꯂꯒ ꯆꯥꯅꯕ꯭ꯔꯣ? ꯑꯍꯜ ꯂꯃꯟꯁꯨ ꯌꯥꯎꯔꯤ. ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯟꯖꯩꯗ ꯑꯩꯒꯤꯁꯦ ꯍꯥꯏꯗ ꯌꯥꯗꯕꯒꯤ ꯍꯥꯏꯔꯤꯅꯤ. ꯉꯥꯏꯍꯧꯔꯦ, ꯑꯃꯨꯛꯇ ꯁꯦꯝꯕꯤꯔꯛꯑꯣ ꯏꯒꯥꯝꯆꯥ. ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯑꯃꯅ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯈꯔ ꯄꯤꯔꯛꯑꯣ ꯍꯥꯏꯅꯤ, ꯑꯃꯅ ꯑꯃꯨꯛ ꯍꯤꯗꯥꯛ ꯊꯛꯄꯒꯤꯅꯤ ꯍꯥꯏꯅꯤ. ꯄꯨꯖꯥꯔꯤꯒ ꯑꯣꯏꯗꯧꯕ ꯇꯜꯂꯦꯗꯩ. ꯍꯩꯃꯥ, ꯑꯩꯒꯥꯝꯆꯥꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅ. ꯍꯣ, ꯀꯩꯁꯨ ꯇꯧꯔꯣꯏ. ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯊꯛꯆꯥꯔꯤꯕ ꯑꯁꯦ ꯀꯩꯁꯨ ꯃꯥꯡꯗꯧꯕ ꯅꯠꯇꯦ. ꯆꯞ ꯆꯥꯅ ꯍꯣꯔꯦꯟ ꯑꯗꯨꯝ ꯄꯣꯌꯦꯡ ꯄꯤꯔꯛꯀꯅꯤ. ꯉꯥꯏꯍꯧꯔꯦ ꯍꯥꯏꯕ ꯑꯩꯒꯥꯝꯆꯥ ꯅꯪꯕꯣ. ꯍꯣꯏ ꯍꯣꯏ, ꯁꯦꯝꯂꯒꯦ. ꯁꯤꯗ ꯂꯩꯔꯤꯕ ꯄꯨꯈꯝꯁꯦ ꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯍꯥꯞꯄꯤꯔꯛꯑꯣ. ꯄꯨꯈꯝꯗꯣ ꯄꯥꯏꯈꯠꯇꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯞꯄ ꯍꯧꯏ. ꯃꯇꯧ ꯑꯁꯤ ꯁꯛꯍꯦꯟꯕꯤꯁꯨ ꯎꯏ. ꯍꯥꯏꯖꯩ, ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯣ? ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡꯅ ꯇꯧꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ? ꯍꯦꯟꯃꯜꯂꯤ, ꯌꯥꯝꯅ ꯍꯦꯟꯃꯜꯂꯤ ꯁꯤꯗꯤ. ꯌꯦꯡꯕꯗꯅꯦ ꯇꯁꯦꯡꯅ ꯃꯤꯠꯅꯥꯏ. ꯀꯔꯤ ꯋꯥꯈꯟꯕꯨ ꯈꯜꯂꯒꯅꯣ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯦ? ꯃꯧꯁꯤꯡꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ. ꯆꯥꯕ ꯊꯛꯄꯗꯅꯦ ꯌꯥꯝꯅ ꯆꯣꯞꯄꯦ. ꯇꯨꯀꯠꯆꯕ ꯑꯃ ꯌꯥꯎꯏ. ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯈꯣꯏꯕꯨ ꯆꯥꯕ ꯊꯛꯄ ꯐꯪꯗ꯭ꯔꯕꯅꯣ ꯍꯥꯏꯕꯅꯤꯗ. ꯂꯥꯛꯂꯕꯗꯤ ꯇꯨꯃꯤꯟꯅ ꯃꯆꯤ ꯑꯃꯗ ꯏꯔꯦꯟꯅ ꯐꯝꯂꯒ ꯂꯩꯒꯦ ꯍꯥꯏꯅ ꯈꯟꯗꯦꯕ. ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯗꯕꯨ ꯍꯦꯛ ꯂꯥꯛꯂꯕ ꯃꯃꯤꯠꯁꯤꯡ ꯑꯁꯦ ꯀꯣꯏꯑꯣꯠ ꯑꯣꯠꯇꯨꯅ ꯀꯗꯥꯏꯗ ꯀꯔꯤ ꯆꯥꯅꯕ ꯂꯩ, ꯀꯃꯥꯏ ꯇꯧꯔꯒ ꯌꯦꯞꯂꯒ ꯌꯨꯝꯗ ꯄꯨꯈꯤꯅꯤ, ꯑꯁꯤꯗ ꯂꯣꯏꯅ ꯈꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ. ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯃꯌꯥꯝꯁꯦ ꯎꯅꯤ ꯈꯟꯕꯗ ꯑꯩ ꯇꯁꯦꯡꯅ ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯠꯇ ꯍꯦꯛ ꯆꯠꯆꯅꯤꯡꯗ꯭ꯔꯕꯅꯤ. ꯑꯔꯨꯕꯤꯁꯨ ꯃꯌꯣꯝ ꯑꯃꯗ ꯀꯔꯤ ꯀꯔꯤꯅꯣ ꯄꯨꯔꯒ ꯁꯪꯒꯣꯏ ꯃꯅꯤꯡ ꯑꯁꯣꯝꯗ ꯊꯣꯛꯈ꯭ꯔꯦ. ꯑꯁꯤꯒꯤ ꯆꯥꯏꯕꯤ ꯑꯁꯤꯅ ꯑꯃꯨꯛ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ. ꯑꯁ ꯂꯥꯏꯃ ꯇꯟꯖꯩ, ꯇꯁꯦꯡꯅ ꯇꯨꯀꯠꯆꯩ. ꯍꯦꯟꯃꯟꯕ ꯑꯃ ꯌꯥꯎꯏ. ꯑꯁꯤꯒꯨꯝꯕ ꯍꯨꯔꯥ ꯂꯣꯟꯆꯥ ꯆꯥꯕ ꯑꯁꯤꯅꯅꯤ ꯃꯁꯥ ꯑꯁꯤ ꯅꯣꯏꯕ ꯉꯝꯗꯗꯅ ꯃꯌꯥꯡ ꯀꯪꯇ꯭ꯔꯤꯛ ꯀꯪꯂꯒ ꯂꯩꯔꯤꯁꯦ. ꯀꯪꯅꯤ, ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯝ ꯀꯪꯅꯤ, ꯍꯦꯟꯃꯟꯕꯩꯅꯤ. ꯆꯥꯏꯕꯤꯅ ꯍꯥꯏꯔꯤ. ꯉꯥ ꯊꯣꯡꯕꯗꯣ ꯈꯥꯕꯩ 2 ꯊꯛꯒꯦ ꯍꯦꯜꯂꯛꯑꯣ ꯀꯩꯗꯧꯒꯦ ꯑꯩꯒꯥꯝꯆꯥ ꯅꯪꯕꯣ? ꯐꯝꯍꯧꯔꯤꯕꯗꯣ ꯃꯈꯣꯏ ꯌꯥꯝ ꯍꯧꯋꯤ. ꯑꯔꯣꯏꯕ ꯑꯣꯏꯍꯜꯂꯒꯦ. ꯑꯃꯨꯛ ꯍꯥꯏꯔꯛꯂꯁꯨ ꯑꯩ ꯉꯥꯡꯂꯝꯒꯦ. ꯑꯔꯣꯏꯕꯅꯤꯅ 2ꯇ ꯍꯦꯜꯂꯣ. ꯎꯇꯤꯗꯨꯁꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯍꯩꯍꯧꯋꯤ. ꯍꯤꯗꯥꯛ ꯊꯛꯂꯒ ꯎꯇꯤ ꯆꯥꯕꯗꯤ ꯍꯥꯎ ꯃꯥꯜꯂꯦ ꯑꯩꯒꯥꯝꯆꯥ. ꯑꯩꯈꯣꯏꯗꯤ ꯊꯛꯇꯕꯅꯤꯅ ꯈꯪꯗ꯭ꯔꯦ. ꯎꯇꯤꯗꯣ ꯈꯔ ꯌꯥꯝꯅ ꯍꯦꯛ ꯍꯥꯞꯄꯤꯌꯨ. ꯍꯣꯔꯦꯟ ꯀꯅꯥꯝꯇ ꯆꯥꯅꯔꯣꯏ. ꯂꯦꯝꯅ ꯃꯥꯡꯒꯗꯕꯅꯤ. ꯈꯔꯒ ꯍꯥꯞꯄꯤꯌꯨ ꯑꯩꯒꯥꯝꯆꯥ. ꯑꯗꯨꯒ ꯑꯩꯒꯥꯝꯆꯥ, ꯄꯣꯂꯥꯡꯗ ꯌꯥꯎꯔꯤꯕ ꯉꯥ ꯑꯇꯥꯎꯕ ꯃꯇꯨꯝꯗꯣ 10ꯃꯨꯛꯇ, ꯌꯥꯝꯕ ꯅꯠꯇꯦ, 10ꯃꯨꯛꯇ ꯄꯨꯈꯝ ꯑꯁꯤꯗꯨꯗ ꯍꯦꯛ ꯍꯥꯞꯄꯤꯔꯛꯎ. ꯃꯁꯤꯗꯤ ꯀꯣꯟꯅꯗꯧ ꯃꯥꯟꯗ꯭ꯔꯦꯕꯣ. ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯑꯗꯨꯕꯣ. ꯀꯣꯏ ꯍꯥꯞꯄꯛꯎꯁꯦ. ꯑꯁꯣꯝꯗ ꯑꯩ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯅꯔꯝꯃꯅꯤ. ꯑꯩꯒꯥꯝꯆꯥ, ꯈꯔ ꯊꯨꯔꯣ ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯄꯨꯖꯥꯔꯤ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯏ. ꯃꯤꯅ ꯍꯥꯏꯔꯕꯅꯤꯅ ꯇꯧꯕ ꯇꯥꯏ. ꯍꯥꯞꯄ ꯌꯥꯕ ꯍꯥꯞꯄꯤ. ꯃꯥꯅ ꯍꯥꯞꯄꯗ ꯄꯥꯛꯈ꯭ꯔꯕ ꯄꯨꯈꯝ ꯑꯗꯨ ꯃꯄꯤꯛ ꯍꯦꯛ ꯊꯜꯂꯤ. ꯃꯗꯨꯕꯨ ꯎꯕꯗ ꯆꯥꯏꯕꯤ ꯃꯊꯃꯣꯏꯗ ꯃꯉꯣꯟ ꯅꯣꯛꯆꯔꯤ. ꯄꯨꯈꯝꯁꯦ ꯄꯤꯛ ꯍꯦꯛ ꯊꯜꯂꯦ ꯍꯥꯏꯕ. ꯐꯅ ꯌꯥꯝꯂꯦ ꯀꯩꯅꯣ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯂꯥꯏꯔꯗꯅ ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯕ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯆꯥꯕ ꯌꯥꯔꯅꯤ. ꯅꯨꯡꯉꯥꯏꯔꯦꯗ. ꯑꯩꯒꯥꯝꯆꯥ, ꯌꯥꯔꯦ, ꯌꯥꯝꯃꯟꯈ꯭ꯔꯦ. ꯁꯤ ꯃꯌꯥꯝꯁꯨ ꯆꯥꯔꯗꯤ ꯃꯈꯣꯏꯁꯨ ꯍꯦꯟꯃꯜꯂꯕ ꯍꯥꯏꯕꯗꯨꯅꯤ. ꯆꯥꯛꯁꯨ ꯆꯥꯗꯧꯔꯕ ꯑꯣꯏꯔꯝꯅꯤ. ꯌꯥꯔꯅꯤ, ꯁ꯭ꯋꯥꯏꯗ ꯊꯝꯕꯤꯔꯛꯑꯣ. ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯝꯂꯤꯕꯗꯨ ꯃꯈꯨꯠꯇꯨꯅ ꯂꯧꯏ. ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯖꯩ ꯑꯃꯨꯛ. ꯌꯦꯡꯉꯨ ꯍꯥꯏꯕ ꯃꯥꯅ ꯇꯧꯔꯤꯁꯤ. ꯑꯩꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯅꯥꯛꯇ ꯍꯦꯛꯇ ꯐꯠ ꯆꯪꯁꯤꯜꯂꯨꯅꯤꯀꯣ. ꯃꯥꯒꯤꯁꯦ ꯃꯌꯨꯝꯗ ꯄꯨꯅꯕ ꯁꯣꯏꯗꯅ ꯑꯣꯏꯅꯤꯕ. ꯑꯁꯨꯃꯥꯏꯅ ꯇꯧꯕ ꯃꯧ ꯃꯈꯣꯏ 3-4 ꯂꯩꯔꯤꯌꯦ. ꯃꯐꯝ ꯈꯨꯗꯤꯡꯒꯤꯅꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯣꯟꯗꯣꯏꯁꯦ. ꯍꯦꯟꯃꯜꯂꯦ ꯍꯥꯏꯕꯅꯤꯗ. ꯅꯣꯛꯇꯅ ꯌꯦꯡꯉꯨꯅꯤꯁꯦ. ꯄꯨꯈꯝ ꯑꯁꯤ ꯃꯄꯤꯛ ꯊꯟꯅ ꯐꯪꯂꯕꯅꯤꯅ ꯃꯍꯥꯛ ꯍꯔꯥꯎꯔꯤꯕ. ꯍꯔꯥꯎꯕꯅ ꯂꯣꯏꯔꯦꯕ. ꯅꯣꯛꯇꯅ ꯑꯁꯣꯝ ꯊꯪꯅꯕ ꯌꯨꯝ ꯑꯁꯤꯗ ꯐꯥꯎꯖꯤꯟꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨꯅꯦ. ꯆꯥꯏꯕꯤ ꯂꯩꯔꯤꯕ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯊꯣꯛꯂꯨꯔꯕꯗꯤ ꯃꯤꯅ ꯃꯥꯅ ꯄꯨꯔꯤꯕꯗꯨ ꯃꯌꯨꯝꯗꯅꯤ ꯍꯥꯏꯕ ꯑꯇꯥꯛꯅꯔꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯊꯪꯅꯕ ꯌꯨꯝ ꯑꯗꯣꯝꯗ ꯍꯥꯏꯖꯤꯟꯗꯨꯅ ꯃꯅꯤꯡ ꯐꯥꯎꯗꯨꯅ ꯍꯦꯛꯇ ꯆꯠꯂꯤ. ꯂꯩꯔꯤꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯄꯨꯈꯝ ꯈꯨꯖꯥꯏ ꯊꯥꯕ ꯍꯧꯈ꯭ꯔꯦ. ꯏꯕꯦꯇꯣꯝꯕꯤꯅ ꯃꯈꯨꯠꯇ ꯃꯈꯨꯝ ꯄꯥꯟꯕ ꯀꯣꯜ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯤ. ꯑꯩꯒꯥꯝꯆꯥ, ꯉꯥ ꯊꯣꯡꯕꯗꯣ ꯁꯦꯡꯅ ꯁꯤꯗ ꯑꯃꯨꯛꯇ ꯍꯥꯟꯅ ꯈꯥꯏꯗꯣꯛꯄꯤꯔꯝꯃꯨ. ꯍꯣꯔꯦꯟ ꯅꯨꯄꯤ ꯃꯌꯨꯝꯗ ꯍꯥꯞꯈꯤꯒꯦ. ꯄꯤꯛ ꯊꯟꯗ꯭ꯔꯁꯨ ꯌꯥꯅꯤ. ꯃꯄꯨꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯣꯏꯕꯅꯤꯅ ꯍꯣꯏꯅꯤ ꯍꯥꯏꯗꯨꯅ ꯈꯥꯕꯩꯅ ꯍꯥꯞꯄ ꯍꯧꯏ. ꯏꯕꯦꯇꯣꯝꯕꯤꯅ ꯃꯃꯤꯠꯇꯨꯅ ꯈꯥꯡꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ. ꯀꯩꯅꯣ ꯑꯩꯒꯥꯝꯆꯥ, ꯉꯥ ꯊꯣꯡꯕꯁꯤ ꯌꯥꯝꯗꯕꯒꯨꯝ ꯇꯧꯏꯗ. ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯈꯔ ꯈꯥꯏꯗꯣꯛꯂꯒ ꯊꯝꯃꯤꯔꯣ? ꯊꯝꯗꯦꯗ ꯏꯅꯦ, ꯑꯁꯤꯅꯤ. ꯀꯩꯅꯣꯗ, ꯉꯁꯥꯏ ꯊꯣꯡꯍꯧꯈꯤꯕ ꯉꯥ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯦꯡ ꯌꯥꯝꯅ ꯇꯥꯒꯨꯝ ꯇꯧꯏꯗ. ꯈꯔꯗꯤ ꯇꯥꯔ ꯃꯥꯜꯂꯤꯅꯦ. ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨꯕꯣ? ꯑꯃꯨꯛꯅꯦ ꯀꯣꯟꯅꯗꯗꯅ ꯆꯣꯞꯅꯅꯤꯀꯣ. ꯍꯤꯗꯥꯛ ꯊꯛꯄ ꯃꯈꯣꯏꯒꯤ ꯈꯥꯏꯅꯕ ꯍꯣꯠꯅꯕꯗꯁꯨ ꯃꯌꯥꯝ ꯑꯃ ꯆꯠꯈ꯭ꯔꯦ. ꯑꯗꯒꯤ ꯈꯔ ꯍꯥꯞꯂꯛꯎ ꯍꯥꯏꯅ ꯃꯆꯤꯠ ꯍꯣꯟꯈꯤꯕꯗꯁꯨ ꯃꯈꯣꯏ 4-5 ꯁꯨꯈ꯭ꯔꯦ. ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯪꯊꯣꯛꯇꯨꯅ, ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯥꯝꯆꯥ? ꯀꯅꯥꯅ ꯃꯆꯤꯠ ꯍꯣꯟꯈ꯭ꯔꯤꯕ?
ꯍꯥꯏꯌꯨꯅꯦ ꯃꯃꯤꯡ ꯀꯗꯤ ꯈꯪꯗꯦꯗꯩꯅꯦ ꯃꯁꯛ ꯎꯔꯗꯤ ꯈꯪꯅꯤ ꯆꯦꯔꯪꯗ ꯈꯔ ꯍꯥꯞꯄꯛꯑꯣ ꯍꯥꯏꯅꯤ ꯄꯨꯈꯝꯗ ꯈꯔ ꯍꯥꯞꯂꯛꯑꯣ ꯍꯥꯏꯅꯤ ꯍꯣꯟꯈ꯭ꯔꯦ ꯌꯥꯝꯅ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯃꯈꯣꯏꯅ ꯍꯥꯏꯔꯒ ꯑꯩꯒ꯭ꯌꯥꯝꯆꯥꯅ ꯀꯔꯤꯒꯤ ꯍꯦꯛꯇ ꯄꯤꯔꯤꯅꯣ ꯀꯩꯗꯧꯕꯩ ꯄꯤꯔꯤꯅꯣ ꯍꯥꯏꯕ ꯄꯤꯔꯨꯅꯨ ꯌꯥꯗ꯭ꯔꯣ ꯍꯦꯛꯇ ꯀꯟꯅ ꯍꯥꯏ ꯏꯅꯦꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤꯅꯤ ꯏꯅꯦꯗ ꯍꯥꯟꯅ ꯍꯥꯏꯔꯝꯂꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯞꯇ ꯍꯥꯞꯂꯛꯎ ꯁꯤꯅꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁ ꯈꯣꯏꯗꯧꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯑꯩ ꯀꯅꯥꯒꯤ ꯃꯧꯅꯣ ꯑꯁꯨꯝꯅ ꯃꯆꯤꯟ ꯊꯤꯗꯨꯅ ꯏꯟꯁꯥꯡ ꯈꯣꯠꯂꯤꯁꯦ ꯃꯈꯣꯏꯒꯨꯝꯕ ꯀꯥꯡꯕꯨꯁꯦ ꯍꯦꯛꯇ ꯌꯥꯎꯕ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯇꯧꯔꯤ ꯉꯥ ꯇꯣꯏꯅ ꯊꯣꯡꯕꯗꯣ ꯈꯥꯡꯁꯦ ꯊꯜꯍꯧꯕꯅꯦ ꯍꯥꯏꯕ ꯃꯌꯦꯡ ꯐꯅ ꯇꯥꯔꯦꯕ ꯁꯤꯗꯤ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯀꯣꯟꯅꯔꯔꯣꯏ ꯑꯁ ꯑꯩ ꯍꯥꯏꯁꯤꯅꯤꯗ ꯑꯩ ꯍꯣꯟꯕ ꯌꯥꯝꯅ ꯀꯟꯕ ꯃꯤ ꯂꯩꯔꯤꯌꯦꯅꯦ ꯑꯩꯅ ꯅꯠꯇꯦꯀꯣ ꯌꯥꯔꯦ ꯁꯤꯗꯒ ꯑꯃꯠꯇ ꯍꯥꯞꯂꯅꯨ ꯍꯥꯞꯈ꯭ꯔꯕ ꯈꯔꯁꯦ ꯑꯃꯨꯛ ꯍꯩꯗꯣꯛꯑꯣ ꯂꯧꯁꯤꯟꯕꯗ ꯀꯣꯟꯅꯔꯔꯣꯏ ꯁꯣꯏꯗꯅ ꯀꯣꯟꯅꯔꯔꯣꯏ ꯃꯁꯤ ꯈꯪꯉꯦ ꯑꯩ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤꯒ ꯑꯩꯅꯦ ꯆꯣꯞꯄ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯑꯩꯒ꯭ꯌꯥꯝꯆꯥꯅ ꯈꯪꯅ ꯍꯣꯔꯦꯟꯅꯦ ꯉꯥ ꯊꯣꯡꯕ ꯍꯥꯞꯄꯗ ꯈꯥꯕꯩꯗꯨꯗ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯍꯥꯞꯂꯒ ꯃꯆꯤꯠ ꯃꯆꯤꯠ ꯍꯥꯞꯀꯗꯕ ꯑꯩꯒ꯭ꯌꯥꯝꯆꯥꯅ ꯈꯪꯅ ꯇꯧꯔꯛꯎ ꯑꯩꯗꯤ ꯆꯣꯞꯄ ꯌꯥꯔꯣꯏꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯕꯦꯇꯣꯝꯕꯤ ꯁꯥꯎꯅꯤꯡꯕ ꯀꯩꯑꯣꯏ ꯊꯣꯛꯈ꯭ꯔꯦ ꯑꯔꯨꯕꯤ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯃꯥꯅ ꯄꯨꯔꯛꯄ ꯏꯟꯁꯥꯡꯗꯨ ꯍꯩꯗꯣꯛꯅꯕ ꯍꯣꯠꯅꯩ ꯆꯦꯔꯪꯁꯤꯗ ꯑꯗꯨꯝ ꯌꯣꯝꯂꯒ ꯊꯝꯂꯝꯂꯕꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯨꯝꯅꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯁꯤꯅ ꯐꯔꯦ ꯇꯦꯡꯀꯣꯠ ꯑꯁꯤꯃ ꯄꯤꯛ ꯊꯜꯂꯦ ꯀꯩꯅꯣ ꯁꯤꯃ ꯂꯩꯔꯗꯤ ꯌꯥꯔꯦ ꯉꯥ ꯑꯇꯥꯎꯕꯁꯤꯅ 3 ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ 2 ꯆꯥꯔꯕ ꯃꯈꯣꯏ ꯃꯄꯥꯅ 2 ꯆꯥꯔꯕ ꯏꯆꯥ 2ꯗꯨꯅ ꯑꯃꯃꯝ ꯆꯥꯔꯕ ꯌꯥꯔꯦ ꯀꯩꯅꯣ ꯁꯤ ꯃꯉꯥꯏ ꯃꯁꯤ ꯑꯩꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯥꯎꯅ ꯆꯥꯕ ꯐꯪꯗꯣꯏꯁꯦ ꯑꯩꯅꯅꯦ ꯍꯩ ꯁꯤꯡꯕꯩꯅꯤ ꯅꯨꯡꯉꯥꯏꯔꯦ ꯀꯥꯟꯅꯗꯦ ꯆꯥꯛꯂꯨꯛ ꯊꯥꯕ ꯂꯣꯏꯔꯝꯗꯅ ꯑꯃꯨꯛ ꯑꯩ ꯑꯃꯨꯛ ꯐꯝꯐꯝ ꯐꯪꯍꯧꯔꯣꯏ ꯑꯩꯒꯤ ꯋꯥꯗꯤ ꯉꯟꯇꯥꯅ ꯍꯦꯛ ꯐꯝꯍꯧꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯥꯕ ꯌꯥꯔꯦ ꯍꯥꯏꯅ ꯂꯥꯎꯕ ꯂꯥꯎꯗꯕ ꯍꯦꯛꯇ ꯐꯠ ꯆꯥꯍꯧꯕ ꯈꯔ ꯌꯥꯝꯅ ꯆꯥꯍꯧꯕ ꯑꯁꯤꯅꯤ ꯑꯩ ꯊꯣꯛꯂꯒꯦ ꯐꯖꯅ ꯎꯞꯇꯨꯅ ꯊꯝꯂꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝꯗꯒꯤ ꯊꯣꯛꯏ ꯑꯁꯨꯝꯅꯇ ꯇꯧꯖꯗꯨꯅ ꯂꯩꯔꯕꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯣꯟꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯒ ꯄꯤꯖꯕꯗ ꯃꯥꯒꯤ ꯃꯆꯥ 2ꯀꯥꯗꯣ ꯅꯣꯏꯕꯅ ꯂꯣꯏꯔꯄꯣꯠꯅꯤ ꯃꯍꯥꯛꯅ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯕꯒ ꯆꯥꯏꯕꯤꯅ ꯄꯨꯈꯝ ꯑꯃ ꯃꯈꯨꯠ 2 ꯆꯪꯅ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯈ꯭ꯔꯤꯕꯗꯨ ꯍꯦꯛ ꯎꯏ ꯌꯦꯡꯉꯨꯅꯦ ꯑꯁꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯕ ꯄꯨꯈꯝ ꯑꯁꯤꯃ ꯄꯤꯛ ꯊꯜꯂꯦ ꯍꯥꯏꯕ ꯃꯥꯅ ꯄꯥꯏꯔꯒ ꯆꯪꯂꯤꯁꯦ ꯍꯩꯃ ꯌꯥꯝꯃꯦ ꯈꯨꯏ ꯌꯥꯝ ꯆꯥꯗꯤꯌꯦ ꯁꯤꯗꯤ ꯄꯨꯈꯝꯁꯤꯃ ꯄꯤꯛ ꯊꯟꯅ ꯄꯨꯁꯤꯟꯈꯤ ꯍꯥꯏꯕ ꯑꯩꯅ ꯂꯧꯔꯛꯄꯅ ꯆꯦꯔꯪꯗ ꯈꯤꯇ ꯑꯗꯨꯒ ꯃꯥꯅ ꯍꯦꯛꯇ ꯄꯨꯈꯝ ꯑꯃ ꯂꯥꯏꯗꯕꯤꯅꯤꯀꯣ ꯃꯁꯦ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯉꯁꯤꯒꯤ ꯑꯁꯤꯗꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯇꯁꯦꯡꯅ ꯑꯁꯤꯗꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯂꯩꯕꯨ ꯂꯩꯍꯧꯔꯤꯕ ꯖꯥꯠꯂ ꯀꯩꯅꯣꯅꯦ ꯃꯈꯣꯏ 2 ꯑꯁꯦ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯂꯩꯅꯩ ꯊꯦꯡꯅꯕ ꯎꯅꯕꯗ ꯀꯧꯅꯗꯕ ꯌꯥꯗꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯍꯥꯏꯐꯦꯠꯇꯪ ꯀꯧꯅꯩ ꯑꯗꯨꯕꯨ ꯃꯊꯃꯣꯏꯅꯨꯡ ꯑꯗꯨꯗꯗꯤ ꯅꯨꯡꯁꯤꯗꯕꯅ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯍꯦꯛ ꯂꯝꯕꯤ ꯊꯣꯛꯂꯛꯑꯕ ꯊꯦꯡꯅꯔꯅꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯃꯗ ꯆꯠꯄꯗꯁꯨ ꯃꯥ ꯍꯦꯛꯇ ꯂꯩꯔꯝꯒꯅꯤ ꯃꯥꯒꯤ ꯃꯁꯥ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯍꯦꯟꯅꯕ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗꯤ ꯏꯌꯥꯎꯗ ꯌꯥꯎꯔꯤ ꯅꯨꯡꯁꯤꯗꯤ ꯍꯦ ꯑꯣꯟꯊꯣꯛꯅ ꯑꯁꯨꯝꯅ ꯈꯟꯅꯕ ꯍꯩꯅꯕ ꯉꯥꯛꯇꯅꯤ ꯑꯔꯨꯕꯤꯅ ꯈꯪꯅꯤ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯌꯦꯡꯒꯦꯕ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯦꯛꯇ ꯍꯪꯒꯦ ꯃꯥ ꯀꯔꯤ ꯈꯨꯝꯂꯛꯀꯦ ꯌꯦꯡꯒꯦꯕ ꯑꯁꯤ ꯈꯟꯗꯅ ꯃꯍꯥꯛ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯃꯈꯣꯏ ꯊꯣꯡꯒꯥꯜꯗꯨꯗ ꯆꯠꯂꯤ ꯆꯥꯏꯕꯤ ꯆꯥꯛꯈꯨꯝ ꯇꯝꯅ ꯐꯠ ꯆꯪꯁꯤꯜꯂꯤ ꯃꯥꯅ ꯄꯨꯔꯛꯄ ꯄꯨꯈꯝ ꯑꯗ ꯂꯩꯕꯥꯛ ꯃꯈꯥꯗ ꯗꯛ ꯊꯝꯗꯨꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯐꯠ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯏꯃꯥꯏꯄꯦꯝꯃ ꯃꯤ ꯎꯈꯤꯅꯤ ꯍꯥꯏꯗꯅ ꯀꯟꯅ ꯂꯥꯛꯄꯗ ꯋꯥꯗꯪ ꯋꯥꯏꯅꯦ ꯁꯣꯔ ꯃꯄꯤꯒ ꯍꯣꯜꯂꯦ ꯍꯥꯏꯕ ꯇꯧꯔꯤꯁꯦ ꯑꯗꯨ ꯑꯩꯁꯨ ꯏꯟꯁꯥꯡ ꯃꯌꯥꯝꯁꯨ ꯎꯕꯗ ꯍꯔꯥꯎꯗꯕ ꯉꯝꯗꯦ ꯁꯠ ꯑꯃꯨꯛ ꯐꯝꯊꯗꯨꯅ ꯑꯊꯣꯡꯕ ꯃꯈꯩꯗꯣ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯁꯨꯔꯦ ꯀꯩꯅꯣ ꯁꯒꯣꯜ ꯍꯋꯥꯏ ꯊꯣꯡꯕ ꯑꯗꯨꯃꯗꯤ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯍꯥꯞꯍꯜꯂꯛꯇꯕꯅꯤ ꯅꯠꯇꯦ ꯑꯩꯕꯨ ꯁꯤꯕꯨ ꯐꯖꯅ ꯈꯥꯏꯗꯣꯛꯂꯒ ꯊꯝꯂꯝꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯂꯝꯕꯁꯤꯔꯥ ꯍꯣꯏꯗ ꯄꯨꯟꯅ ꯊꯝꯂꯝꯃꯒꯦ ꯉꯥ ꯑꯇꯥꯎꯕ ꯑꯁꯤꯃꯗꯤ ꯌꯥꯝꯃꯜꯂꯤ ꯉꯥꯔꯨꯕꯥꯛꯇ ꯈꯔ ꯂꯣꯠꯁꯤꯜꯂꯝꯒꯦ ꯃꯁꯦ ꯃꯈꯣꯏ ꯃꯄꯥꯅ ꯍꯥꯟꯅ ꯍꯦꯛ ꯎꯈꯤꯕꯗ ꯂꯣꯏꯅ ꯍꯦꯛ ꯆꯥꯊꯣꯛꯂꯝꯗꯣꯏꯕ ꯑꯗꯨꯅ ꯈꯔ ꯍꯥꯟꯅ ꯊꯝꯍꯧꯗ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯉꯥ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯒ ꯌꯥꯜꯂꯤꯕ ꯉꯥꯔꯨꯕꯥꯛ ꯃꯅꯨꯡꯗꯨꯗ ꯍꯥꯞꯆꯤꯜꯂꯤ ꯑꯔꯨꯕꯤ ꯀꯧꯕ ꯂꯥꯡꯕ ꯇꯧꯗꯅ ꯀꯧꯔꯒ ꯑꯃꯨꯛ ꯂꯣꯠꯈꯤꯅꯤ ꯆꯥꯛꯈꯨꯝꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯆꯪꯁꯤꯜꯂꯤ ꯆꯥꯛꯈꯨꯝꯗꯅꯤ ꯆꯥꯏꯕꯤ ꯅꯪ ꯂꯩꯔꯤꯕꯣ ꯃꯁꯤꯗ ꯆꯥꯏꯕꯤ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯀꯅꯥ ꯑꯔꯨꯕꯤ ꯅꯪ ꯑꯣꯏꯔꯦ ꯀꯩꯅꯣ ꯀꯧꯕꯒ ꯑꯃꯠꯇ ꯇꯥꯍꯧꯗꯦꯅ ꯑꯩꯕꯣ ꯀꯧꯖꯕ ꯑꯗꯨꯗ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯁꯨꯝ ꯆꯪꯂꯛꯄꯅꯤꯗ ꯂꯩꯔꯤꯕ ꯄꯨꯈꯝ ꯃꯃꯥꯡ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯅꯪꯗꯤ ꯏꯆꯦ ꯏꯕꯦꯇꯣꯝꯕꯤ ꯍꯣꯏꯗ ꯆꯠꯈꯤꯔꯣꯏꯗ꯭ꯔꯣ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯗ ꯅꯪꯅ ꯄꯨꯈꯝ ꯑꯃ ꯄꯥꯏꯔꯒ ꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯕ ꯑꯗꯨꯗ ꯆꯠꯃꯤꯟꯅꯔꯒꯦ ꯍꯥꯏꯗꯅ ꯍꯧꯕ ꯆꯪꯂꯛꯄꯅꯤꯗ ꯅꯪꯅ ꯄꯨꯁꯤꯟꯈꯤꯕ ꯄꯨꯈꯝ ꯑꯗꯨꯕꯨ ꯀꯩꯅꯣꯅꯦ
ꯀꯩꯁꯨ ꯅꯠꯇꯦ ꯀꯩ ꯑꯣꯏꯗꯧꯔꯤꯒꯦ ꯀꯩꯝ ꯅꯠꯇꯦ ꯀꯩꯅꯣ ꯈꯔ ꯂꯨꯝꯂꯞꯅ ꯄꯨꯁꯤꯟꯈꯤꯕꯒꯨꯝ ꯇꯧꯕ ꯀꯔꯤ ꯑꯣꯏꯔꯖꯥꯠꯅꯣ ꯁꯨꯝ ꯈꯪꯅꯤꯡꯗꯨꯅ ꯇꯧꯕꯖꯥꯠꯅꯤꯗ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯅꯪ ꯍꯥꯟꯅ ꯆꯠꯂꯝꯃꯣ ꯑꯩ ꯉꯥꯛꯇꯪ ꯂꯩꯔꯒ ꯂꯥꯛꯑꯒꯦ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯤ ꯀꯩꯅꯣ ꯆꯥꯛꯂꯨꯛꯄꯨ ꯊꯥꯔꯝꯕ ꯌꯥꯔꯦ ꯅꯪ ꯑꯗꯨꯝ ꯍꯥꯟꯅ ꯆꯠꯂꯝꯃꯣ ꯑꯩ ꯉꯥꯛꯇꯪ ꯂꯩꯔꯒ ꯂꯥꯛꯀꯦ ꯀꯩꯅꯣ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯗꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯍꯣꯔꯦꯟ ꯆꯥꯛꯂꯨꯛ ꯊꯪꯅꯁꯦ ꯍꯥꯏꯕꯅꯤꯗ ꯍꯣꯔꯦꯟ ꯑꯥꯗ ꯑꯗꯨꯝ ꯈꯟꯅꯔꯁꯤ ꯆꯠꯂꯣ ꯌꯥꯔꯦ ꯃꯥꯒꯤ ꯃꯇꯧꯗ ꯑꯔꯨꯕꯤ ꯃꯥꯅ ꯍꯦꯟꯅ ꯈꯪꯉꯤ ꯃꯈꯥꯗ ꯌꯦꯡꯊꯕꯗ ꯆꯥꯏꯕꯤꯅ ꯂꯨꯝꯁꯤꯟꯗꯨꯅ ꯂꯦꯞꯂꯤꯕꯗꯣ ꯃꯆꯦꯠ ꯑꯃꯗꯤ ꯃꯍꯥꯛꯅ ꯎꯔꯦ ꯃꯗꯨꯗ ꯃꯃꯤꯠꯇꯨꯅ ꯐꯠ ꯐꯠ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒ ꯍꯥꯏ ꯆꯥꯏꯕꯤ ꯀꯩꯅꯣ ꯅꯪꯅ ꯂꯨꯝꯁꯤꯜꯂꯤꯕ ꯑꯗꯨꯕꯣ ꯅꯠꯇꯦ ꯍꯧꯖꯤꯛ ꯅꯪꯅ ꯄꯨꯁꯤꯟꯈꯤꯕ ꯄꯨꯈꯝ ꯑꯗꯨꯔꯣ ꯑꯗꯨꯕꯣ ꯀꯩꯒꯤꯅꯣ ꯂꯨꯝꯁꯤꯜꯂꯤꯕ ꯑꯗꯨꯅ ꯑꯗꯨꯗ ꯀꯩꯕꯨ ꯌꯥꯎꯒꯦꯅꯦ ꯈꯔꯒ ꯑꯃꯨꯛ ꯂꯨꯝꯁꯤꯜꯂꯒ ꯂꯨꯝꯁꯤꯟꯕ ꯅꯠꯇꯦ ꯀꯩꯅꯣ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯁꯤꯗ ꯂꯦꯞꯆꯕꯅꯤ ꯂꯨꯝꯁꯤꯜꯂꯤꯕ ꯑꯗꯨꯗꯤ ꯀꯩ ꯌꯥꯎꯒꯦ ꯑꯩ ꯁꯣꯝꯇ ꯌꯦꯡꯒꯦ ꯀꯩꯅꯣ ꯆꯠꯊꯣꯛꯑꯁꯤ ꯑꯔꯨꯕꯤ ꯅꯪ ꯆꯠꯂꯣ ꯀꯩꯗꯧꯒꯦ ꯀꯩꯅꯣ ꯆꯥꯏꯕꯤ ꯑꯩ ꯂꯥꯛꯂꯒ ꯅꯪꯅ ꯏꯄꯥ ꯄꯥꯈꯠꯄꯒꯨꯝ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩ ꯑꯔꯨꯕꯤꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯑꯩꯅ ꯇꯧꯕ ꯇꯧꯗꯕ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯃꯤ ꯂꯣꯏꯅ ꯆꯥꯛ ꯆꯥꯅꯔꯝꯃꯅꯤ ꯅꯪ ꯑꯃꯨꯛ ꯆꯥꯛꯂꯨ ꯐꯪꯍꯧꯔꯣꯏ ꯆꯠꯂꯣ ꯌꯥꯔꯦ ꯑꯗꯨꯒꯤꯗꯤ ꯌꯥꯅꯤꯗ ꯅꯪꯅꯤ ꯑꯩ ꯇꯥꯟ ꯆꯞ ꯆꯥꯅ ꯈꯪꯉꯤꯗ ꯑꯩ ꯑꯁ ꯅꯪꯁꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯩꯗ ꯇꯟꯖꯩꯗ ꯑꯩ ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯏꯕ ꯁꯦ ꯑꯝꯇ ꯍꯟꯗꯣꯛꯑꯣ ꯑꯔꯨꯕꯤ ꯍꯟꯗꯣꯛꯑꯣ ꯍꯥꯏꯕꯁꯦ ꯍꯥꯏꯔꯒ ꯈꯔ ꯏꯜꯂꯤ ꯃꯥꯕꯨ ꯏꯟꯊꯣꯛꯂꯕꯗ ꯄꯨꯈꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕꯁꯤꯡꯗꯨ ꯃꯃꯤꯠꯇꯨꯅ ꯎꯔꯦ ꯑꯔꯨꯕꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯨꯞꯇꯅ ꯌꯦꯡꯉꯤ ꯆꯥꯏꯕꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯍꯦꯛ ꯈꯪꯗꯦ ꯑꯔꯨꯕꯤꯅ ꯈꯨꯌꯥꯝꯁꯤꯗꯤ ꯌꯥꯝꯃꯦ ꯑꯁꯤꯗꯤ ꯅꯠꯇꯦ ꯆꯥꯏꯕꯤ ꯑꯁꯨꯛ ꯌꯥꯝꯕ ꯑꯁꯤꯕꯨ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯍꯣꯠꯅꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯂꯩꯕꯨ ꯂꯩꯍꯧꯔꯤꯕ꯭ꯔꯣ ꯃꯈꯣꯏꯗ ꯆꯥꯏꯕꯤꯁꯨ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯛꯏ ꯀꯩꯅꯣꯗ ꯁꯤꯕꯨ ꯀꯌꯥꯝ ꯌꯥꯝꯅꯗꯅ ꯈꯖꯤꯛ ꯈꯛꯇꯅꯤ ꯀꯩꯁꯨ ꯌꯥꯝꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯂꯤꯕ ꯑꯁꯤꯗꯤ ꯄꯨꯈꯝ ꯑꯁꯤꯃ ꯄꯤꯛ ꯊꯜꯂꯦ ꯍꯥꯏꯕ ꯏꯃꯥꯏꯕꯦꯝꯃ ꯌꯥꯝꯅ ꯍꯩꯀꯣ ꯅꯪꯗꯤ ꯈꯨꯍꯩ ꯆꯥꯗꯦꯀꯣ ꯍꯦꯔ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯀꯥꯗꯤ ꯍꯥꯏ ꯂꯥꯛꯀꯅꯨ ꯅꯪꯅ ꯆꯦꯔꯪꯗ ꯌꯣꯝꯗꯨꯅ ꯄꯨꯈꯤꯕꯗꯣ ꯑꯩꯁꯨ ꯏꯃꯤꯠꯁꯤꯅ ꯎꯍꯧꯔꯤꯕꯖꯥꯠꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯑꯔꯨꯕꯤ ꯃꯁꯥꯗꯨ ꯈꯧꯇꯛ ꯑꯃ ꯆꯥꯏ ꯀꯅꯥꯁꯨ ꯎꯍꯧꯔꯝꯃꯣꯏ ꯍꯥꯏꯅ ꯃꯍꯥꯛ ꯈꯟꯕꯅꯤ ꯎꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯃꯍꯥꯛ ꯃꯁꯥꯗꯨ ꯀꯩꯅꯣꯝꯗꯤ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯅ ꯄꯨꯕ ꯑꯗꯨꯗꯤ ꯌꯥꯝꯗꯕꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏ ꯑꯩꯅ ꯄꯨꯕ ꯑꯗꯨꯗꯤ ꯌꯥꯝꯕ ꯅꯠꯇꯦ ꯀꯩꯅꯣ ꯆꯦꯔꯪ ꯃꯆꯥꯗꯨꯗ ꯈꯥꯕꯩ ꯑꯃ ꯑꯅꯤꯇꯅꯤ ꯍꯥꯞꯄ ꯎꯍꯧꯏ ꯀꯩꯗꯧꯔꯒꯦ ꯂꯣꯏꯅ ꯑꯩ ꯆꯦꯔꯪꯗꯣ ꯄꯤꯛ ꯊꯟꯈꯤꯕꯅꯦ ꯑꯗꯨꯒ ꯉꯥ ꯑꯇꯥꯎꯕꯁꯨ ꯈꯔꯗꯤ ꯌꯥꯎꯈꯤꯕ ꯃꯥꯜꯂꯤ ꯑꯅꯤꯇꯅꯦ ꯑꯣꯏꯔꯝꯃꯅꯤ ꯎꯖꯍꯧꯕꯗꯣ ꯑꯩ ꯑꯅꯤꯇꯅꯦ ꯍꯥꯏꯕ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯁꯤꯗ ꯑꯃꯨꯛ ꯑꯣꯏꯗꯕ ꯉꯥꯡꯂꯒ ꯀꯩ ꯀꯥꯟꯅꯗꯧꯔꯤꯒꯦ ꯍꯣꯏ ꯌꯥꯔꯦ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯃ ꯑꯣꯏꯔꯁꯨ ꯑꯩꯉꯣꯟꯗꯒꯤꯗꯤ ꯅꯪꯅ ꯍꯦꯟꯅ ꯌꯥꯝꯃꯤ ꯍꯣ ꯁꯤꯗꯤ ꯃꯥꯅ ꯍꯩꯖ ꯁꯤꯡꯖꯔꯨꯕꯒꯤꯅꯤꯗꯅ ꯑꯩꯒꯤꯅ ꯈꯖꯤꯛꯇ ꯑꯗꯨꯒ ꯅꯪꯒꯤꯅ ꯄꯨꯈꯝ ꯑꯃ ꯍꯣ ꯃꯊꯪ ꯀꯅꯥꯗꯒꯤꯅꯣ ꯑꯃꯨꯛ ꯄꯨꯈꯝ ꯑꯃ ꯂꯧ ꯀꯩꯗꯧꯔꯒꯦ ꯃꯊꯪꯒ ꯑꯃꯨꯛ ꯉꯥꯏ ꯉꯝꯂꯔꯣꯏ ꯑꯩ ꯉꯁꯤ ꯍꯦꯛꯇ ꯇꯧꯔꯅꯤ ꯅꯈꯣꯏꯗꯒꯤ ꯇꯦꯡꯀꯣꯠ ꯈꯔ ꯆꯥꯎꯕ ꯑꯃꯇꯪ ꯑꯩ ꯂꯧꯈꯤꯒꯦ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯪꯊꯣꯛꯇꯨꯅ ꯀꯩꯒꯤ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗꯒꯤ ꯑꯃꯨꯛ ꯀꯣꯠꯂꯒ ꯄꯨꯒꯦ ꯀꯥꯏꯅ ꯍꯥꯏꯔꯤꯔꯣ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯑꯗꯤ ꯅꯁꯝꯗꯣ ꯐꯣꯏꯅꯤꯌꯦ ꯅꯠꯇꯦꯍꯦ ꯇꯧꯔꯣꯏ ꯑꯩꯕꯨ ꯃꯤꯒꯤ ꯃꯄꯣꯠ ꯌꯥꯝꯅ ꯃꯨꯟꯕꯗꯧꯅ ꯇꯦꯡꯀꯣꯠꯇꯣ ꯄꯨꯔꯒꯅꯦ ꯆꯥꯛ ꯆꯥꯕ ꯆꯠꯀꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯥꯗꯒꯤ ꯑꯣꯏꯅ ꯂꯧꯔꯛꯀꯦ ꯇꯧꯕ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯏꯌꯦ ꯇꯦꯡꯀꯣꯠꯅ ꯀꯥꯟꯅꯔꯔꯣꯏ ꯄꯨꯈꯝ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯄꯤꯔꯛꯀꯦ ꯃꯗꯨꯅꯅꯦ ꯄꯨꯕꯗꯁꯨ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯒ ꯀꯣꯜꯂꯤꯛ ꯃꯔꯛꯇꯒꯤ ꯄꯨꯈꯝ ꯃꯆꯥ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯁꯦ ꯁꯤ ꯄꯨꯔꯣ ꯅꯕꯨꯛꯇꯨꯗ ꯍꯦꯛꯇ ꯌꯦꯞꯁꯤꯜꯂꯨ ꯑꯗꯨꯒꯅꯦ ꯐꯤꯗꯨꯅ ꯈꯨꯝꯖꯤꯜꯂꯨ ꯇꯦꯡꯀꯣꯠ ꯌꯦꯞꯄꯗꯤ ꯑꯇꯥꯛꯅꯅꯤ ꯅꯪꯅ ꯍꯥꯏꯕ ꯑꯁꯤꯅ ꯐꯅꯤ ꯍꯣ ꯑꯩꯈꯣꯏꯗꯤ ꯅꯪꯒꯤ ꯐꯅꯕ ꯋꯥꯇ ꯍꯥꯏꯕꯤꯕꯅꯦ ꯅꯪꯇꯅ ꯅꯕꯨꯛ ꯐꯠꯆꯗꯕ ꯍꯦꯔꯥ ꯑꯩꯕꯨ ꯄꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯗꯧꯅ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗꯅꯤ ꯂꯩꯅꯔꯤꯁꯦ ꯑꯩꯗꯤ ꯁꯨꯝ ꯅꯪꯅ ꯄꯨꯈꯝꯒ ꯄꯥꯏꯔꯒ ꯆꯪꯈꯤꯕꯗꯨꯗ ꯀꯔꯤꯅꯣꯅ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯌꯦꯡꯕ ꯆꯪꯖꯔꯛꯄꯅꯤ ꯍꯣ ꯂꯣꯏꯅ ꯈꯪꯉꯦ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯆꯠꯂꯁꯤ ꯃꯤ ꯂꯣꯏꯅ ꯆꯥꯛ ꯆꯥꯕ ꯍꯧꯅꯔꯝꯃꯅꯤ ꯍꯣꯏ ꯆꯠꯂꯁꯤ ꯄꯨꯈꯝꯗꯣ ꯌꯦꯞꯁꯤꯜꯂꯨ ꯀꯥꯎꯏꯅꯦꯍꯦ ꯍꯥꯏꯔꯒ ꯌꯦꯞꯁꯤꯟꯅꯕ ꯍꯣꯠꯅꯩ ꯆꯥꯏꯕꯤꯅ ꯄꯨꯈꯝꯗꯨ ꯁꯥꯃꯨꯡ ꯃꯊꯛꯇ ꯊꯝꯂꯒ ꯆꯥꯛꯎꯞ ꯑꯃꯅ ꯈꯨꯝꯖꯤꯜꯂꯤ ꯑꯔꯨꯕꯤꯅ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯈꯪꯕ꯭ꯔꯕ ꯊꯣꯏꯅ ꯈꯪꯕꯗꯤ ꯑꯣꯏꯗꯦ ꯑꯗꯣ ꯈꯔ ꯃꯨꯟꯅ ꯌꯦꯡꯉꯗꯤ ꯈꯔ ꯑꯗꯨꯝꯗꯤ ꯈꯪꯕꯖꯥꯠꯅꯤ ꯑꯁ ꯑꯃꯨꯛ ꯐꯔꯛ ꯇꯥꯗꯣꯏꯖꯥꯠꯂꯣ ꯂꯧꯊꯣꯛꯄꯅ ꯐꯗꯣꯏꯖꯥꯠꯂꯣ ꯑꯩꯕꯣ ꯍꯦꯔ ꯅꯪꯁꯨ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯃꯤꯅ ꯌꯥꯝꯅ ꯅꯣꯏꯔꯝꯃꯦꯗ ꯀꯥꯏꯅꯒ ꯍꯥꯏꯔꯛꯑꯗꯤꯅꯦ ꯊꯥ 4ꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯣ ꯑꯗꯨꯒꯤꯕꯨ ꯂꯥꯛꯑꯣ ꯁꯤ ꯆꯠꯂꯁꯤ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯍꯣꯏ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯄꯨꯟꯅ ꯍꯦꯛ ꯊꯣꯛꯃꯤꯟꯅꯈꯤ ꯍꯥꯟꯅꯗꯒꯤ ꯌꯥꯅꯗꯗꯨꯅ ꯂꯩꯔꯛꯄ ꯃꯈꯣꯏ ꯑꯅꯤꯗ
Ngasigi numit asida ikhang hek khanghaudana yanakhirami yamna nungsinaraba amagi mawongda punna hek chatmine makhoi ani mafam adu hek yogbaga mahai mahai chaluk thaba loibagi changba haunare chaibina mi sangnakre lawhe mafam saba mada phamausi pukham yeblise amuk tarakani tawbani kashu tawri law phampham amu phangawre haba makhoi ani sangsili kadomda phamsige matai da oina phamsi maduna horen isang lokthok loksinda khara nungaini adudi tu agi kasinse khwai aroibase asida oina phamasi haiduna kasil adomda sangsili sakhenbina chaibiga arubiga su uraduna haisi kainoda ani ese iya yandabugum tawbani kamai tawrino punna ke hekta nungsinaba amagi mawongdaga lakminariba asibo kam tawrino ibo aibu kok ngawida karam kanda nungsinaramiba makhoi anisina kasin asomdaga punna phaminenge haifet yenglaga masumagi phampham thokpa phamle arubi mana matai thangi manakta yebliba pukhama sando phatlok thoklaga matung oirapna lumsinduna thamkhre leiramba ising khosai adudagi ising khara hairaga makhut sat hamdoi mina chana ba haudrasu madi phat hekta nga thongbado hana chaba haukhre maduda chaibina kaino lai gamta thadok ta kai sari badubo tahoidine lai gi khara hana thado kaigi lai gi thadok panoda lai ne buzak sabro arembada mangnabani adoi saru ai dum jagi haima nangdi kaino manina aina aso kaino usawa sosare iba mayam sidane amokta ai lai gi ni kaina thadokte pamuyeba aidi yamna pamugali lai gi saru thadokpadi hairun se chang maru ama phawu hekta handana ne aina chadoise adusu pamu manbagi khangaba imai pema kanana khangjalak sabano lawrasu aidi nange dumaina kadi tawdego nga thongbase khuaw amane haiba charaga yengo nangsu nate arubi nangna saba hawrido mi ate amata saba hawnadriba maline tu mi amata sanadri haiba agyana saba yare na lawdriye imai pema chaga so yamna lamlaba asida moina amuk lawba ngai khidro aidi chare khangde aigi wadi aina hana chaba hawhawba mayamdagi khare hena chahawba asini mata amani ko nang nahan khaibu khangde aduna ne kasin sida saise mi pangna udredana charo haiba nangsu khawhawk sade haiba aidi lawra kando oin sani nangdi ngairaga leyo aidi phatpa chaki haiduna magi thokpa khusaw thaduna hekta ki namduna chakre chaibi madi mamita kupta arubigi khucha aduda yengduna oina bu leikre chaibina sareng thongbala amale ha sareng thongba haiba sadiyeng khali yauri arubi matongda mahang thamliba pukhamdu nakanda tapna puthore aduga aigya nupa aduda hai aigya sida khabai ani ta hapiramuba hapamduna chatkre arubi harawbana loi hapamme haiba nangbu hapamdradi kainu yamna nungai haiba idi ngasi se insang hawbane nga atawba thongba ongla amale ha aigamsa nga atawbado khabai amatang sida hapiramu mahiga yaudраbasu yanida amatangnida amasat hapami nupi ada ngasagi insang lawkhiba nupidane haiba khangi wa ngangba yadabana wa machet amata nganglamdana chatkre chaibina hairi aisune tengkot masa amatang lakhaino mapura amdo poni da sidi nangi se uraga isai nangi yumda pu kham amale hawraba natro yare aduna kadai digi yabano madudi makhoi mapatana sabada loikhiba yai yenaraga sa yamna sanu hayu ho mathibong yamna lawe egi nupado aigamsa kangaudo sida kharaga hapiramu aina sumna haise sawba yade ko isa ani leiba makhoigi khara puge tawbani imungda saksa daba mi khara su leiri thongal adomda chaksa daba nupa khara su liptuna leiri ivetom bi koi jen ba hori kai no me hausik tawdoi se aina thonga da nupa makhoi taramu ama le hawraba isa tongdol hagi mangol dasu nupi taramu phamhori imungda nami kem leiri bazanone haiduna imungda phat changseli imungda makhoi 15 muk leirami madu ubada ibetom bi koksaw bi kai yamini sidi kam tawdoi no ibo adudi punna angang nabiga tharaga chak saga daba watli basi nifu muki wari nine nate aibo asai ko ngawreda mapanda mu phathoi pujari gi manakta sangsilatuna tapna hangi ai kemsa chak insangi phibam sibu kamhaina tawbano midi phanabu watli ne chadoba chakidi tu
ꯂꯥꯏ ꯈꯨꯗꯦꯡꯁꯤꯃ ꯄꯤꯛꯊꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯏꯅꯦ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯗꯤ ꯁꯤꯗ ꯌꯥꯎꯔꯤꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯂꯩꯇ꯭ꯔꯦ ꯈꯥꯡꯗꯒ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯣ ꯍꯥꯏꯁꯤꯕꯣ ꯌꯥꯎꯗ꯭ꯔꯦ ꯁꯤꯠ ꯅꯥꯜꯂꯕꯅꯤ ꯌꯦꯡꯉꯨ ꯏꯁ ꯍꯣꯏꯅꯦ ꯁꯤꯠ ꯅꯥꯜꯂꯦꯅꯦ ꯑꯁ ꯁꯤꯗꯤ ꯂꯣꯏꯔꯦꯗꯅ ꯁꯔꯦꯡ ꯊꯣꯡꯕꯁꯨ ꯑꯀꯣꯟꯕ ꯆꯥꯕꯩꯗꯤ ꯀꯣꯟꯅꯗꯧ ꯃꯥꯟꯗꯦ ꯀꯥꯡꯉꯧꯁꯨ ꯋꯥꯠꯂꯅꯤ ꯉꯁꯥꯏ ꯂꯣꯏꯅ ꯂꯧꯊꯣꯛꯅꯈ꯭ꯔꯦꯅꯤ ꯑꯁ ꯃꯊꯥ ꯁꯥꯔꯤꯗ ꯑꯩꯗꯤ ꯆꯥꯛ ꯆꯥꯗꯧꯕ ꯃꯤ 90ꯃꯨꯛ ꯋꯥꯠꯂꯤ ꯍꯥꯏꯕ ꯍꯥ 90ꯃꯨꯛ ꯋꯥꯠꯂꯤꯕ ꯑꯗꯨꯗꯤ ꯐꯅ ꯋꯥꯠꯂꯤꯅꯦ ꯏꯅꯦ ꯁꯨꯛꯀꯣꯟ ꯀꯣꯟꯅꯔꯣꯏ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯦ ꯁꯤꯕꯣ ꯃꯔꯥꯡ ꯀꯥꯏꯅꯕ ꯍꯥꯏꯗꯅ ꯐꯅ ꯌꯥꯝꯅꯗꯤ ꯇꯧꯕꯅꯤ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯆꯣꯞꯄ ꯁꯣꯏꯗ꯭ꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯅꯦ ꯍꯣꯟꯕ ꯀꯟꯕ ꯃꯧꯁꯤꯡ ꯌꯥꯝꯅ ꯂꯩ ꯃꯈꯣꯏꯅꯅꯤ ꯃꯈꯣꯏꯅ ꯊꯣꯛꯅ ꯉꯥꯛꯇꯅꯤ ꯏꯕꯦꯇꯣꯝꯕꯤ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯅ ꯍꯪꯉꯤ ꯑꯩꯒꯤꯝꯆꯥ ꯍꯥꯏꯌꯨ ꯏꯟꯁꯥꯡ ꯍꯣꯜꯂꯤꯕ ꯃꯤꯁꯤꯡꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯀꯗꯥꯏꯋꯥꯏꯗ ꯐꯝꯃꯤ ꯈꯨꯠ ꯊꯤꯜꯂꯒ ꯇꯥꯛꯎ ꯑꯩ ꯇꯧꯒꯦ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯃꯟꯗꯅ ꯏꯃꯨꯡ ꯀꯌꯥ ꯑꯃ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯅꯔꯕꯅꯤ ꯃꯄꯥ ꯀꯅꯥꯅ ꯃꯈꯣꯏꯗ ꯆꯥꯛ ꯏꯟꯁꯥꯡ ꯍꯣꯜꯂꯣ ꯍꯥꯏꯒꯦ ꯃꯈꯣꯏꯅ ꯍꯣꯅꯕ ꯊꯣꯡ ꯊꯥꯛꯏꯔꯣ ꯁꯤꯕꯣ ꯃꯈꯣꯏꯅ ꯆꯥꯒꯦ ꯍꯥꯏꯔꯕꯁꯨ ꯁꯤꯗ ꯂꯥꯛꯂꯒ ꯃꯥꯅ ꯍꯦꯛ ꯆꯥꯕ ꯑꯉꯝꯕ ꯃꯈꯩꯗ ꯆꯥꯎꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯌꯨꯝꯒꯤ ꯍꯦꯛꯇ ꯂꯣꯟꯅ ꯍꯣꯜꯍꯧꯅꯕ ꯊꯩꯍꯧꯅꯕ ꯍꯣꯠꯅꯕꯁꯤꯕꯨ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯃꯁꯛ ꯇꯥꯛꯑꯣ ꯏꯒꯥꯝꯆꯥ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯇꯨ ꯑꯥꯗꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯄꯔꯦꯡꯒꯤ ꯀꯆꯤꯟ ꯊꯥꯡꯗꯨꯅ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯑꯅꯤꯁꯦ ꯃꯈꯣꯏ ꯑꯅꯤꯅ ꯐꯅꯌꯥꯝ ꯍꯣꯟꯈ꯭ꯔꯦ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯥꯗꯒꯤ ꯑꯅꯤꯁꯦ ꯀꯣ ꯍꯣꯏ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯃꯁꯤꯗꯤ ꯃꯥꯒꯤ ꯅꯥꯀꯟꯗ ꯄꯨꯈꯝ ꯑꯃꯒ ꯊꯝꯍꯧꯏ ꯏꯟꯁꯥꯡ ꯌꯦꯟꯕ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯄꯨꯈꯝ ꯑꯗꯨꯗ ꯍꯥꯞꯂꯝꯃꯣ ꯑꯁꯤꯅꯕꯨ ꯄꯤꯛꯊꯜꯍꯧꯔꯕꯅꯤ ꯉꯁꯥꯏꯁꯨ ꯉꯥ ꯊꯣꯡꯕ ꯆꯦꯔꯪ ꯃꯌꯨꯝ ꯑꯃ ꯂꯧꯈꯤ ꯑꯇꯥꯎꯕꯁꯨ ꯂꯧꯈꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯌꯥꯝꯅ ꯉꯝꯃꯦ ꯍꯥꯏꯕ ꯃꯁꯤꯒꯤ ꯃꯧꯁꯦ ꯃꯥꯅ ꯍꯥꯏꯕꯗ ꯏꯅꯦ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯄꯨꯜꯂꯤ ꯏꯅꯦꯗ ꯍꯥꯏꯔꯝꯂꯕꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏꯁꯤꯅꯤ ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯍꯣꯟꯕ ꯌꯥꯝꯅ ꯀꯟꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯑꯗꯨꯒ ꯑꯃ ꯃꯥꯒ ꯍꯦꯛ ꯊꯪꯅꯅ ꯐꯝꯂꯤꯕ ꯅꯨꯄꯤꯁꯦ ꯃꯥꯗꯤ ꯉꯁꯥꯏ ꯄꯨꯈꯝ ꯑꯃꯅꯤ ꯄꯨꯈ꯭ꯔꯤꯁꯦ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯄꯨꯈꯝ ꯑꯃ ꯍꯥꯏꯕ ꯄꯨꯈꯝ ꯑꯃꯅꯤ ꯄꯨꯈ꯭ꯔꯤꯕ ꯏꯟꯁꯥꯡ ꯃꯊꯦꯜ ꯂꯣꯏꯅ ꯁꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯃꯥꯏꯁꯤꯡꯁꯦ ꯀꯔꯤꯁꯨ ꯍꯦꯛ ꯏꯀꯥꯏꯗꯕ ꯖꯥꯠꯂꯥ ꯁꯣꯝꯗꯅ ꯍꯧꯖꯤꯛ ꯏꯟꯁꯥꯡ ꯀꯣꯟꯅꯗ꯭ꯔꯦ ꯈꯪꯒꯅꯤ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯑꯁꯤꯗ ꯃꯌꯨꯝꯗ ꯆꯠꯂꯒ ꯑꯩ ꯌꯦꯡꯂꯨꯒꯦ ꯑꯩ ꯊꯤꯔꯨꯒꯦ ꯑꯇꯩꯁꯨ ꯋꯥꯠꯂꯤꯅꯤ ꯇꯨ ꯑꯁꯣꯝꯗ ꯑꯍꯨꯝꯁꯨꯕ ꯄꯔꯦꯡꯁꯦ ꯑꯁꯤꯒꯤ ꯃꯌꯥꯏꯋꯥꯏꯗ ꯐꯤ ꯑꯁꯪꯕ ꯏꯟꯕ ꯅꯨꯄꯤ ꯑꯃ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯆꯥꯔꯤꯁꯦ ꯑꯁꯤ ꯎꯕ꯭ꯔꯥ ꯑꯁꯤꯁꯨ ꯑꯅꯤꯔꯛꯅꯤ ꯃꯍꯥꯛꯅ ꯍꯣꯟꯈ꯭ꯔꯤꯕꯁꯦ ꯉꯁꯤꯒꯤ ꯌꯥꯔꯦ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯑꯩ ꯇꯧꯒꯦꯕ ꯍꯥꯏꯔꯒ ꯏꯕꯦꯇꯣꯝꯕꯤ ꯃꯃꯥꯏ ꯍꯨꯠ ꯂꯩꯗꯨꯅ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯉꯤ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯥꯅꯤꯡꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯆꯥꯛ ꯏꯟꯁꯥꯡ ꯀꯣꯟꯅꯗꯦ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯤ ꯀꯌꯥꯕꯨ ꯆꯥꯗꯧꯕ ꯋꯥꯠꯂꯤꯒꯦ ꯃꯤ 90 ꯋꯥꯠꯂꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯋꯥꯠꯂꯤꯅ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯋꯥꯠꯂꯕꯅꯤꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯑꯃꯨꯛ ꯁꯤꯟꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯈꯣꯏꯕꯨ ꯂꯦꯝꯅꯗꯤ ꯊꯥꯔꯣꯏ ꯀꯅꯥꯕꯨꯅꯣ ꯍꯥꯏꯁꯤꯕꯣ ꯏꯃꯥ ꯉꯁꯤ ꯆꯥꯛ ꯏꯟꯁꯥꯡ ꯀꯣꯟꯅꯗ꯭ꯔꯤꯕꯁꯦ ꯏꯟꯁꯥꯡ ꯍꯣꯟꯕ ꯃꯧ ꯌꯥꯝꯅ ꯂꯩꯔꯤꯌꯦ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯣꯟꯃꯟꯕꯗꯒꯤꯅꯦ ꯀꯅꯥꯕꯨꯅꯣ ꯏꯃꯥ ꯂꯩꯔꯤꯌꯦ ꯂꯩꯀꯥꯏꯁꯤꯗ ꯃꯧ ꯈꯔ ꯂꯩꯀꯥꯏꯁꯤꯗ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯍꯦꯛ ꯊꯣꯛꯂꯕ ꯌꯦꯐꯧꯅꯕ ꯍꯣꯜꯍꯧꯅꯕ ꯂꯥꯛꯅꯕ ꯉꯁꯤꯗꯤ ꯌꯦꯡꯉꯨꯕ ꯃꯈꯣꯏ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯈꯣꯏꯁꯤꯡꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯈꯣꯏꯕꯨ ꯆꯥꯕ ꯊꯛꯄ ꯐꯪꯗ꯭ꯔꯕꯖꯥꯠꯅꯣ ꯁꯣꯝꯗꯅ ꯍꯧꯖꯤꯛ ꯀꯣꯟꯅꯗꯕꯒꯤ ꯃꯊꯥ ꯁꯥꯔꯦ ꯅꯨꯄꯤ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯍꯤꯗꯥꯛ ꯊꯛꯄ ꯃꯈꯣꯏꯒꯤ ꯍꯣꯟꯕꯗꯁꯨꯅꯦ ꯏꯟꯁꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯀꯣꯠꯈ꯭ꯔꯄꯣꯅꯤ ꯏꯆꯦ ꯏꯃꯥ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯍꯤꯗꯥꯛ ꯌꯥꯎꯕꯁꯦ ꯅꯃꯧꯗꯤ ꯁꯨꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯏꯃꯥꯗ ꯍꯥꯟꯅ ꯍꯥꯏꯖꯕ ꯑꯗꯨꯅꯤ ꯅꯃꯧꯅ ꯑꯩꯁꯨ ꯄꯥꯝꯗꯦꯅꯦ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯅ ꯌꯥꯗꯕꯗꯒꯤ ꯇꯧꯈꯤꯕꯅꯤ ꯅꯨꯄꯤ ꯑꯃꯗꯨꯅ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯤꯗꯥꯛ ꯍꯥꯏꯕꯁꯤ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯃꯒꯨꯝꯅ ꯇꯧꯔꯛꯏ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯃꯇꯝ ꯆꯥꯅ ꯃꯁꯤ ꯊꯤꯡꯍꯧꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ ꯁꯅꯥꯇꯣꯝꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨꯒ ꯉꯥꯏꯈꯣ ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ ꯏꯟꯁꯥꯡ ꯍꯣꯟꯕ ꯃꯧꯁꯤꯡꯗꯣ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯆꯠꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯣꯏꯆꯪ ꯆꯪꯂꯒ ꯊꯤꯁꯤ ꯏꯀꯥꯏꯕ ꯄꯤꯒꯦ ꯉꯁꯤꯗꯤ ꯍꯣꯏ ꯏꯆꯦ ꯃꯈꯣꯏ ꯑꯅꯤ ꯌꯦꯅꯈꯥꯡ ꯑꯗꯣꯝꯗ ꯐꯥꯎꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯏꯕꯦꯇꯣꯝꯕꯤ ꯁꯥꯎꯅ ꯆꯠꯂꯤ ꯆꯥꯏꯕꯤꯒꯤ ꯃꯌꯨꯝꯗ ꯍꯥꯟꯅ ꯆꯪꯁꯤꯜꯂꯤ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯏ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯐꯠ ꯍꯦꯛꯇ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯤ ꯆꯥꯏꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯊꯣꯛꯄꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯨꯈꯝ ꯑꯗꯨꯃ ꯊꯥꯡꯗꯣꯛꯇꯨꯅ ꯆꯥꯕ ꯍꯧꯒꯦ ꯇꯧꯔꯝꯃꯤ ꯏꯕꯦꯇꯣꯝꯕꯤꯅ ꯉꯥꯏꯈꯣ ꯆꯥꯕ ꯌꯥꯈꯤꯔꯣꯏ ꯃꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯅꯦ ꯑꯩꯈꯣꯏꯗꯒꯤ ꯂꯣꯟꯅ ꯄꯨꯈꯤꯕꯅꯤ ꯆꯥꯕ ꯌꯥꯔꯣꯏ ꯑꯁꯨꯛ ꯌꯥꯝꯕ ꯑꯁꯤꯕꯨ ꯄꯨꯕ ꯃꯤ 10ꯕꯨ ꯆꯥꯕ ꯀꯣꯟꯅꯅꯤꯅꯦ ꯊꯣꯄ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯈꯛ ꯊꯥꯗꯣꯛꯀꯅꯨꯀꯣ ꯃꯁꯤꯡ ꯊꯤꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯁꯣꯏꯗꯅ ꯐꯨꯕꯤꯔꯛꯀꯅꯤ
ꯈꯔꯁꯨ ꯏꯀꯥꯏꯕ ꯈꯪꯉꯨ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯋꯥꯔꯛꯎ ꯍꯥꯏꯔꯒ ꯄꯨꯈꯝꯗ ꯇꯥ ꯄꯥꯏꯔꯒ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯑꯔꯨꯕꯤꯒꯤ ꯃꯌꯨꯝꯗ ꯆꯪꯉꯤ ꯉꯥꯁꯦꯟꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡꯗꯣ ꯐꯠ ꯍꯥꯡꯗꯣꯛꯂꯒ ꯆꯪꯁꯤꯜꯂꯤ ꯌꯦꯡꯂꯨꯕꯗ ꯎꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯍꯦꯛꯇ ꯍꯣꯟꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯃꯈꯣꯏ ꯃꯉꯥꯏꯔꯤꯕ ꯅꯨꯡꯉꯥꯏꯔꯤꯁꯦ ꯍꯥꯏꯗꯨꯅ ꯇꯥ ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗꯅꯤ ꯑꯔꯨꯕꯤ ꯄꯨꯈꯝ ꯑꯗꯨꯃ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯁꯤꯃꯒ ꯂꯩꯔꯕꯗꯤ ꯐꯅ ꯌꯥꯝꯂꯦ ꯀꯩꯅꯣ ꯅꯨꯡꯉꯥꯏꯔꯦ ꯄꯦꯟꯈꯩ ꯆꯥꯕ ꯌꯥꯔꯅꯤ ꯃꯃꯥꯏ ꯁꯠ ꯅꯣꯟꯈꯠꯂꯨꯕꯗ ꯃꯥꯡꯒꯣꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯏ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕꯗ ꯆꯞ ꯂꯦꯞꯄꯤ ꯏꯕꯦꯇꯣꯝꯕꯤꯅ ꯍꯩ ꯍꯨꯔꯥꯟꯕꯤ ꯀꯩꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯏꯗꯣ ꯍꯥꯏꯔꯒ ꯁꯠ ꯀꯨꯝꯊꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕꯗꯨ ꯇꯥꯞ ꯃꯨꯜꯂꯤ ꯑꯗꯨꯒ ꯅꯣꯏ ꯃꯉꯥꯏ ꯅꯨꯡꯉꯥꯏꯔꯤꯁꯦ ꯍꯥ ꯅꯣꯏ ꯃꯉꯥꯏꯔꯤꯕ ꯅꯨꯡꯉꯥꯏꯔꯤꯁꯤ ꯏꯕꯦꯝꯃ ꯅꯈꯣꯏꯅ ꯍꯣꯅꯕ ꯊꯣꯡ ꯊꯥꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦ ꯅꯃꯥꯏ ꯑꯃ ꯄꯥꯜꯂꯤꯕꯗꯨ ꯏꯀꯥꯏꯕ ꯈꯔ ꯈꯪꯉꯣ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯈꯛ ꯇꯧꯅꯨ ꯍꯦꯛ ꯇꯧꯔꯕ ꯅꯈꯣꯏꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯒꯗꯕꯅꯤ ꯅꯈꯣꯏꯅ ꯆꯥꯗꯧꯕꯁꯦ ꯂꯩꯃꯥꯏꯁꯤꯗ ꯍꯩꯗꯣꯛꯂꯒ ꯃꯥꯡꯍꯟꯒꯦ ꯍꯥꯏꯔꯒ ꯄꯨꯈꯝꯗ ꯂꯥꯛꯇꯅ ꯍꯦꯛ ꯂꯪꯉꯤ ꯄꯨꯡꯆꯥꯏ ꯆꯥꯏ ꯑꯔꯨꯕꯤ ꯋꯥ ꯑꯃꯇ ꯉꯥꯡꯂꯨꯕ ꯉꯝꯗꯦ ꯏꯀꯥꯏꯗꯕꯤ ꯍꯥꯏꯁꯤꯅꯤ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯒꯨꯝꯕ ꯑꯁꯤꯗꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯂꯛꯄꯗꯅꯦ ꯆꯦꯕꯥꯎ ꯄꯤꯔꯣꯏ ꯆꯥꯕꯗꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯆꯣꯞꯄ ꯏꯀꯥꯏꯗꯕꯤ ꯍꯥꯏꯁꯤꯅꯤ ꯊꯤꯅ ꯉꯥꯡꯂꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯦ ꯑꯔꯨꯕꯤ ꯂꯩꯃꯥꯏꯗ ꯆꯥꯏꯅ ꯇꯥꯔꯤꯕ ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯑꯃꯨꯛ ꯆꯥꯏꯕꯤꯗꯣ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗ ꯅꯥꯟꯅꯗꯨꯅ ꯆꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤ ꯏꯆꯦ ꯏꯕꯦꯇꯣꯝꯕꯤꯗꯣ ꯂꯥꯛꯑꯝꯕ꯭ꯔꯥ ꯑꯩꯈꯣꯏꯗꯁꯨ ꯂꯥꯛꯑꯝꯃꯤ ꯏꯟꯁꯥꯡꯒ ꯂꯣꯏꯅ ꯑꯃꯨꯛ ꯄꯨꯈ꯭ꯔꯦ ꯍꯥꯏꯌꯦ ꯃꯤꯉꯣꯟꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯨꯕꯒꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯐꯨꯔꯤꯅꯤ ꯅꯪꯒꯤꯗꯣ ꯏꯟꯁꯥꯡꯗꯣ ꯄꯨꯈꯤꯕ꯭ꯔꯥ ꯊꯝꯂꯝꯕ꯭ꯔꯥ ꯃꯈꯨꯠꯇꯨꯅ ꯂꯩꯃꯥꯏꯗ ꯊꯤꯜꯂꯤ ꯆꯥꯏꯕꯤ ꯃꯗꯨ ꯎꯔꯤ ꯑꯦ ꯂꯣꯏꯅ ꯆꯥꯏꯔꯦꯅ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯁꯨꯝꯅ ꯂꯪꯊꯣꯛꯑꯝꯃꯦ ꯍꯥ ꯑꯗꯨꯒ ꯊꯤꯅꯁꯨ ꯉꯥꯡꯂꯝꯃꯤ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯔꯛꯑꯦ ꯑꯩꯁꯨ ꯌꯥꯝꯅ ꯏꯀꯥꯏꯔꯛꯑꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯂꯥꯟꯕ ꯃꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯣꯏꯗꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯩ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯦ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯑꯁꯨꯝꯅ ꯈꯛ ꯄꯣꯠ ꯂꯧꯔꯔꯣꯏ ꯑꯩꯁꯨ ꯇꯧꯔꯔꯣꯏ ꯃꯈꯣꯏ ꯑꯅꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯦ ꯉꯥꯡꯂꯝꯕ ꯈꯣꯟꯗꯥ ꯑꯗꯨꯅ ꯏꯀꯥꯏꯕ ꯐꯥꯎꯍꯜꯂꯤ ꯂꯩꯕꯥꯛ ꯃꯈꯥꯗ ꯍꯟꯅ ꯑꯃꯨꯛꯇꯪꯒ ꯌꯦꯡꯊꯩ ꯆꯈꯥꯏꯔꯤꯕ ꯉꯥ ꯊꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯍꯌꯤꯡ ꯑꯅꯤ ꯑꯍꯨꯝꯅ ꯀꯣꯏꯄꯥꯏ ꯑꯃꯨꯛ ꯄꯥꯏ ꯑꯃꯨꯛ ꯇꯣꯡ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯀꯥꯏꯕ ꯈꯥꯡꯉꯤ ꯄꯣꯠꯁꯛꯁꯤꯡ ꯑꯗꯣ ꯍꯌꯤꯡ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯑꯣꯏꯈꯤꯔꯝꯃꯤ